maza political status da Hanjinba Ngamlaba Matamdata Ngamgani. Manga subada Indiana Hari adudi North East ki culture amadi makhoi ki special status pina nabagi thamkiba Article 371 Manipur dagi khaklothokiroi Union Home Minister Amit Sahana mapalam dagi permit yaudana changlapa mitop amata ngasi faubada National Register Citizen yaudana laihalloi masi tasi na ngamgadoribra train yo tingai chairaga sida bus dagi thomjelakpa mitop phauba thingba ngamje masidi atomi nupi themagi tat oigani dasa maram aduna amaromdana amu hari North East ki Council 68 subagi plenary session gi matung ina madugi makhoi gi maina pambadi center ga akhanaba meeting ga loina na donor ministry gi damakta 2019 dagi 20 fawgi oina lupa kro 1476 budget ta hapre loina na Bangalore University campus JNV campus amadi Delhi University gi yohini chingma mafam singda North East ki satri sing laina na bagi damakta hostel kya sem khre abani adubo kari gi ngasi fawbada mapana leba North East ki satri sing bo toina rep case sathari bano amadi lamdam sigi CM na akhoi gi phan matik chada thadak tabadagi chakhot khongthang kya paikhat pa yadi haina toina lawriba masina takbadi ani sigi marakta conflict ama adumak lairi haibani laisu laikhigani maramdi Manipur pangthari so maramdu motion is to me so I would like to request our honorable prime minister and the speaker of the house to pass the motion from the floor of the house. Thank you all. Rajesing Yabireko Tangna na Treasury bench tagi ohumamuk lokat kharbagi matungda opposition bench tagi amamu lokat chege opposition bench tagi serial number 15 Alicia Ningombam Aishikaina Hall Memorial English School serial number 15 Alicia Ningombam. Good morning, everybody. Good morning, everyone, and pleasant. Good morning, one and all. Pleasant in this pleasant occasion, I myself, Alicia Ningomba, represented by Aishikaina Hall Memorial English School, will be standing on the supporter of this motion with the permission of the honorable Mr. Speaker, sir. Ngasigi motion asigi topic Manipur na pre-major political status Hanjinba Ngamlaba Matamdata Manipur-India conflicts ki Wakheinaba Ngamgani habase ai isamak sunyamak yajaningde ngasi Manipur da oriba fibam kunai asida oriba fibam asida karam haina India dagi Manipur na tokhai tana leba matamda Manipur bu kayam yamna chokhatpa oigadori Manipur ase tandu leita da balebak ama ori chap chaba khudam haibabu Manipur da firal ani pari ibu to pakhang bayek ba firal amana salai tare ki firal ani sigi manungda country amana tu gi firal ani karam na pahangani asuna India dagi Manipur na tokhai tarba matamda Manipur na country ama onduna lerba matamda Manipur bu karamba fira pahandori khara amana ibu do pakhang bayek pa fira pahanjara kani khara amana salai tare pa fira adu pahanjara kani ani sigi marakta chamang na bachai na bakhara lakani sigi mahutta India ga Manipur ga punna nushi chana na lemina duna tungda afawa purakpana hena fagani haina khale Mr. Speaker, sir. Maru oba amana loina na Manipur da from achoba paibiriba miyosingna Lariba kunai simbu hantana yengba opine bibata natana wakal cheliba mayama se sigi manungda India ga Manipur ga tokhaina tarba matamda karam haina makoina kari Manipur gi damakta kari pangantingna lepiba ngamakani asibung amde aduga. Thank you, sir. Opposition bench tagi Alicia Ningombam ngang bi kharabagi tungda hojik amuk thangna na Treasury bench tagi amuk lokha chage judges yabireko anba muk lokha charibasi Treasury bench tagi serial number 7
Kangabam Amardeep, DM College of Science. Serial number 7, Kangabam Amardeep, DM College of Science. Supporter. Good morning, Mr. Speaker, sir. Ngasi motion asi asum motion oiba maramna ayakna sogotchari. Ngasi motion asi sumbi haina utpada hena khudongsa na bagi dama Manipur gi puari gi takka khara nising bayai. 1947 da pass tokhiba Indian Independence Act ki matung inna Manipur asi 14 August 1947 gi ahing nongyai da ningtam Manipur na marodom lepsa bakalone na ningtam ba phangki. Matungda Manipur miyam gi mihutna lengak saba lamdam ama oineba gidama Manipur State Constitution draft tawduna 1948 ki January thada adopt tawki. Constitution asigi matung inna 1948 ki June namadi July thada election pangthoktuna Manipur State Assembly established tawki. Matungda asumna Manipur State Assembly established tawkraba matungda Southeast Asia da khwaidagi ihan hanba democracy chappa leba ama oiki. Asumna ningtamna hinglokpa Manipur asi 1949 September ki tarik 12 da Maharaj Buddha Chandrabu Shillong da kauduna fraud amadi coercion sizinaduna nampu khodiak pihanki pre-merger political merger agreement asibu nampu khodiak pihanki. Masigi sumathakta piki wa khudek asi free consent oikide maram aduna matamduda leramba constitution chalaba leba asi da leramba house ki members singi ayaba lokhidabana maram oiraga masi agreement ate boy ni aduga annexation ni haina fa ware takhiba lekhrabani matungda 1950 November gi tarik 19 da Chief Commissioner Himat Singh na Manipur da hana lejaramba passport system adubu lokthok piduna mitop miyan cha singbu lepa leitena changhan birakhi. Matungda 1953 da Jawaharlal Nehru na Manipur gi kabo tampakpu Burma da pitok piki. Mataw asumna Manipur gi ningtam makraba ningtam bu amuk hanjal halakani haiduna Manipur asida ningtam lalhogi maru hunba hokhi. Ningtam lalho asibu namthana bagi mingda Manipur India government na Manipur gi lalholop sing asigi mathakta hena khudong yamna tamthiba mongda opine biba haibadi afaspa gumba draconian oiba law kaya thamjin biduna misam miyam loinana Manipur miyam singbu otpanei ba hoki asumna Manipur miyam gi human right pu bhai lato biduna lakhi aduga India ki constitution manung chaluaba Manipur Indian constitution da indigenous people who define tawda maram oiraga malem gi United Nations Declaration on the Right on Indigenous People 2007 apiriba malem gi yelhobi ama oibagi phongphom tokpa hak sing adu India government matuna lakli amadi right to self determination bu wahan thole hende masi bona ba asi post merger effect ngaktani maram aduna pre merger da leramba Manipur gi marom to lepsaba political status aduda hajal agaba matamdata thokliba Manipur India armed conflict asi Wakheinaba sungsoi soidena ngampham thoi maram aduna asigum laba asumba motion asi house na pass to wikinaba speaker par sargi pungning sisinjari. Next. From Treasury Bench, Amuka Lokhachage. Serial number 24, K.H. Ayub Khan, DM College of Arts. Serial number 24, K.H. Ayub Khan, DM College of Arts. Huh? Absent? Oh, my absent or Ayub Khan absent. Next, Treasury Bench tagi
Serial number 22, Thokchom Luncheon Mamaitei, DM College of Arts. Thokchom Luncheon Mamaitei, DM College of Arts, serial number 22. Mr. Speaker, gi ayaba lauzaraga ikut tapai riba aigi iral adubudi aina siziningba matamda puthoktu na sizinaba yai adubu mikha pon kiba taragadi iral oizaraba su siziningba matamda haijaruba nonjaruba makhong koluba mathau tai mado pirakani pirakloi haibusu ngamdabana isada hana ining tamna aigi iral ado pasin baibse tangai phataba oibana ngasi motion ase tasengna chummi haidra ina strongly support tawjari aigi point of support kharang tam thamjarabda Mr. Speaker motion asina yaruba conflict haibasi karino haiba taragadi mainly political conflict ni aduga masida yaruba pre-merger political status haibasi karino haina naina na bohonaba matamda akoi gi history kharadang pukhlaktaba yade kharadang thamjarabada akoi gi kanglei pak manipur asidi sahi lising ani henbagi puari lejaba aduguma kanglup amani adubu sahi kaya british na loilam sathaduna leiroba matungda 1947 gi 14 august ki midnight ning tamba phangki masigi makha tarakpada manipur state constitution act 1947 gi matung ina akoi goi ba miyam gi election pangthok tuna 53 representative khallaga Manipur State Assembly ama 1948 ki 18 October da hanbo ina famduna Southeast Asia the first democratic nation ama oikribani adu buning tamjiga ki mamang 11 August da yum thangnari ba India ga tawna ki ba treaty haibadi stand still agreement amadi instrument of accession masida yaribana Manipur gi external affairs communication amadi defense na India na pai ba aduga Manipur gi internal sovereignty asidana khut thijinda ba haibani adu bu 21 September 1949 da invalid oiba agreement amana Manipur bu India da namduna tilan bikraba matung dagi di akoi gi tawna ki ba treaty leijaramba sovereignty constitution khuding makpu supai pasin be kiduna political crisis kaya magalone na kang khong sar ba kanglei pak amu ohelakli madugi mayek lar ba saktam khadang thamjarabda Mr. Speaker sir matama da mito o masalak pa matamda lupa manga lawbagi passport system ado himat singana 1950 da lawtok pi khibada gidi mito mian chana ising ichawgum hengalak tun ngasi di akoi gi chakhau pai re ILP gi haulak le robinu thawai na pontha pi kre adu masi tabi bagi mahuta India government na Manipur People's Protection Bill bu withdraw tawbirakli aduga amuksu India gi lehaw ka tawno da sana yaroi daba North Eastern state amadi Manipur asibu one nation one India haiba meeting na mangoi na kibana citizenship amendment bill sana hanaba khongthang kaya lokholagli masigumba kaya asine akoi gi yamna tangraba purup sing asibu mut kiba yabagi akiba adu akoi da pogi adu oiba taragadi haiba status asida hanjinja duna akoi goiba constitution akoi gi bai law amadi implement tawon mangamba taragadi akoi na sangmal khaja duna haiba akoi gi yellow missing asibu kan mangangani Mr. Speaker sir and secondly matamama akoi gi iram da Manipur asibu namdana lausin bi kibadagi ningamdana songthora kiba aduga apaspa thamjin bi duna human right violate tawbi bana maithau hapkraba insurgency groups sing asigi conflict asidi akoi goi ba asigumba status asida hanjinja duna sovereignty ama phangdriba makai di kai tawnu da Wakheinaba ngamloi Mr. Speaker sir and thirdly Manipur State Constitution Act 1947 amadi Hill People's Regulation Act 1947 ase singi lusingba kaya amadi community kaya ama punsinaraga khanna neiraba matungda semkiba oibana ngasi ba India government na electoral politics amadi divided rule ki wakhalon ga loina na community conflict oiba yaba kaya ama pugal lagliba haibidi nagale kukina kukilen taliba sigi Wakheinaba akoi gi history do nainera matung da akoi na solution purak pangam amadi Indian constitution gi article 3 gi matung ina territorial boundary sibu amendment toba yai haibal leibana takthokdana thamliba framework agreement asida Manipur gi apunbagi saktam kaigadra haina chingnari base haiba status asida hanjinba ngamba targadi masigi chingnaba ida line kokani Mr. Speaker sir and fourthly iramda masida resource marang kaina lei mase India government na lawthokningba matamda labor kayama pusilalag lawthokki bagi ayaba lei aduba akoini status asida hanjinja duna masigi full right to akoida leiba targadi masi akoini sinaba ngamgani aduga tourist spot oiba yaba mafam kayama leiri masi India government na meeting changbide mase akoina kanagi pan tangdana akoina kayama senggot chabagi ayaba akoina phangadoribani amadi Manipur makta da sizinabadagi lemba kaya ama mirai bakta yonthoktana revenue kaya pusilakba yaba lokdang hydro electricity project laina iramda masina ngasi ma electricity da mi pantang liba ase India government dagi akoi go status asda Hanjinba ngamduna akoi na masigi mapu oiba ngamba taragdi haiba sing asina akoi gi youth sing asida thabak phangdabagi samsya leiba amadi economic sector da sodar ba sing asa irai laina Wakheinaba ngamgani Mr. Speaker sir aduga musu akoi gi iramda Manipur ase
Golden Triangle gi yamna nangana leiba amadi akoi gi Indo Myanmar border as the kilometer 398 hena porous oibana drug trafficking da suki mati benefit ama pidi mase India government na ngasi babu akano miang changde mase akoi gi sovereignty ama lejoduna akoi gi status ama lejoduna akoi na sangpana se khaba taragadi mase gi drug cold war asina ngasi gi youth sing asida pidi ba sapu cha akoi kan mangangodi mara maduna Mr. Speaker sir akoi na laksaning liba wapa mase pre mergers constitutional set up amadi system amadi while pathap ta hanjin se abanate pre mergers political status the restoration to say bani mara maduna Mr. Speaker sir hai ba status asida hanjin diba makai di akoi gi ning tamba akoi gi ing jek pa santi hai bu oiba ngam loida maram na pre-mergers political status hai bisna lefam ni aduga sovereignty hai bisna sangban ni lefam leitana sangban kan bangna de mara maduna house board gi motion asibu pass to biduna ngasi gi kunai asida self determination gi wan to thambira mo hai na Mr. Speaker puning sing sinjari thank you from the house. Judges sing yabi reko. Mathang amu Treasury bench tagi ako chage serial number 21 Tokpam Nongthang Leima DESAM College of Arts supporter serial number 21 Tokpam Nongthang Leima DESAM College of Arts supporter. With the permission of Honorable Mr. Speaker, sir, today's motion, Manipur na pre-measure political status ta Hanjinba Ngamlaba Matamdata, Manipur-India conflict Wakheinaba Ngamgani haibasi taseng namak chumbana. I strongly support this motion and let me share my valid arguments. Mr. Speaker, sir, Manipur kunai masagi oiba chahili sing anigi puwari ka sagona jaramba maning makhatam lamba laiba amani. Adubo laibak tibadi 21st September 1949 the India ki fibanung datin khipedagi Manipur bu India lenga asina divide and rule gi policy shana dun awabagi pak da Iraq na hali. Mr. Speaker, sir, motion asida panbiri ba pre-measure political status haibasi karino haina hangba matamda pre-measure political status haibasi aikoina irom dom lepcha bangam jakhiba matam haibadi 1947 dagina 1949 phawada laikhiba Manipur State Constitution Act 1947 standstill agreement amadi instrument of accession gi makhada hingba dubuni makhata na instrument of accession yana khiba defense external affairs amadi communication bune India lengak na paiba aduga makhata na instrument of accession da warol mapan yauki warol tare subada laikhi madudi tung tana semtharak ba India ki constitution da Manipur lengak na yaugdaba aduga warol ni pan subada laikhi madudi Manipur ki internal sovereignty da India lengak na khuting zindaba aduna Mr. Speaker, sir, Manipur na pre-measure political status ta Hanjinba Ngamlaba matamda na Manipur-India ki conflict Wakheinaba Ngamgani. Mr. Speaker, sir, ngasi Manipur amadi India ki conflict sing asigi marakta masing yamna thokre aduga conflict sing asigi waroshin amata ngasi phawa purak pangam dana lairi. Mr. Speaker, sir, conflict sing asigi root costi the right to self determinations of the Manipur people haiba adu suspend to bikhiba dagini. Mr. Speaker, sir, ngasi ma akhoina thengnari ba conflict khara dang thamjarabada government of India amadi NAC and IM ani ki ceasefire amadi framework agreement Manipur ki territorial integrity bu singnari. Mr. Speaker, sir, government of India amadi Asian I am anigi marakta sathagiba inakhiba Benko agreement without territorial limit haiba wahai ahum adu yarakpadagi June taragani pangi thawdo thokhribani. Mr. Speaker, sir, aduna aikoina pre-measure political status ta Hanjinba Ngamlaba matamda internal sovereignty gi wahan thok lairaba matamda aikoigi territorial integrity da kanana su kutingsanba ngamloi. Mr. Speaker, sir, amorom da so draconian law of by 1958 asibu Manipur gi laima ese da India lenga nga shi phawa thamjan biduna United Nations Declaration of Human Rights ki Article 1, right to equality. Article 3, right to life, liberty, and personal security. Amadi Article 9, the yariba right from arbitrary arrest pusu. Form na singa duna Manipur miyangi hingbagi wahan tokle handuna awabagi ipak da Iraq na hali. Mr. Speaker, sir, amurum desu ILP ki conflict. Mr. Speaker, sir, Manipur na mazar agreement signed tong najige gi mamangda Manipur da mitop miran sa sanglakbagi parma system haiba di Bengal Eastern Frontier Regulation 1873 lairami. Adu bugumba parma system adubu madamadu gi chief commissioner Himas Singhana Blarnai Wakhan Kragi the Magda 18 November 1940 the Loktok Piki, but the number of work and the sea power made to Miran Sassing as left in a Sanchilak Duna, I could stumble adu to guy biduna, I could yellow missing as in Mutkibayana, but Lambi and Masili, Mr. Speaker, sir, Matanga, she the Tamsaning body,
United Nations Declaration on the Rights of Indigenous People gi Article 3 na piriba right to self-determination gi wahanthok Manipur gi laimai da leitri Mr. Speaker sir aduna aikhoina pre-major political status ta hanjinba ngamlaba matamdata UNDRIP na piriba yelhomi gi hak haibada yelhomi gi lam yelhomi na ngakpa yelhomi gi lamda thokpa pothok yelhomi gi oizaba yelhomi gi lamda thabak thoram tawge haiba taraga di yelhomi gi ayaba loba haiba adu leiduna Manipur-India gi conflict Wakheinaba ngamgani Mr. Speaker sir amorom da su STTCM hybrid civil tribe demand committee Manipurna maidai boy Indian constitution gi 342 article 342 gi matung in ST list da chalhalu hybrid conflict amorom da su citizenship amendment bill 2016 asina Manipur amani north east state sing da yamna chaun akai pirak kadari ba asida gi kalu hybrid conflict sing ase Manipurna pre-major political status ta hanjendu na international sovereignty leiraba matamda da Wakheinaba ngamgani Mr. Speaker sir puwari na sakini maitei pangal Jingmi nu shi sana na yoshabi makung ohongi saklon laudana hingminarami adubo India lainga asina divide and rule policy sanaduna akhoi masil gi marakta ethnic conflict kaya ama tholakle Mr. Speaker sir Manipur na maza agreement sign tawram deba taraga di akhoi gi natural resources ase protect tawbang hamlamgani human rights ki wakhalon leiramoi jing tam haiba gi khaigong gi wakhalon su leiramoi mito miran sa sina su akhoi bu langkoi sa silaklamoi Mr. Speaker sir Milana chahi tara ga manga chara helamoi Mr. Speaker sir restoration of the pre-major political status is the only means to resolve all the outstanding conflict and the crisis that the Manipur has been forced to live with it. So, from the above facts and figure, I would like to request Mr. Speaker, sir, to kindly pass this motion from the floor of the House. Thanks all. Hujiksi yam chelatre koi debater singsi opposition side gi ani khatang ai selakle adu opposition gi bench tagi amak khak lokhalaga atai sidi loinaba treasury bench tagi nganghalaga iroi loiba sina opposition bench na loisanaba ai judges singdagi amuk permission mai logjari aduga loina na speaker akoi gi debater singdesu maram di loisan basidi kanona loisan na ba opposition bench na amuk lokha chage opposition bench tagi serial number 18 Moirang Them Amarjit Singh DM College of Arts Moirang Them Amarjit Singh DM College of Arts opposer Mr. Sir William Shakespeare Haibiramle, don't expect anything from anyone life. Wapam jina takning ni pre-merger political status si Hanjinba ngamgadra ngamloi trajina chobo hangamoi aduga masi Manipur miyam puna maki wakhalola natragana mioi phurup khara ki wakhalo laiba wakhalo china mangda thamlaga pre-merger political status sinadi Wakheinaba ngamloi aduga conflict sing ase Wakhaina na bidam ta pre-merger political status ta dialectical oiba wapam amathoi je khara ning tamba tan bai khara ni stainless steel agreement khara na instrument of exception adugi wakhalo wana clarification to be na supporter base ki mai kai di hanana no luxury makata na thamjaning base India madi Manipur gi conflict si kadai wai tagi horak panai bagi root cause am kha koina thidok pa hana sang brai bu thamjani Indian Independence Act 1947 da hai se either dominion of India da pun gi haibra natraga dominion of Pakistan da pun gi haibra adu Manipur hari bilam dam city dominion of Pakistan da punge so aigi de dominion of India da punge marom dom hingja ge aigi marom dom hingja ge na haija balam masibu kari ge dong ta merger agreement tawraga annexation tawraga magi ning ta mamanghan basina hawraga ansida khoi ge conflict asi torak bane ahan ba conflict ti Indian Independence Act 1947 di hawe do Indian Independence Act 1947 singna basiti akhoi gi India ki parliament na Wakheinaba ngamoi masi British parliament na Wakheinaba do wafam kan makata na laksaning si merger agreement si mak conflict ni adu conflict si dagi hauraka ansida thokna ning da thokdo kaya ma iram dam Manipur si tamna tamna thoraki auji ekon darkar oi rebesti pre merger political status da Hanjinba mathau jo taate British dagi ning kha tamama balem tamama khakni auji ekon mathau tari bidi India dagi ning kha tambale ba ma khak oi bidani India dagi ning kha tambale ba ma oi na bi taba ekoi kari kari criteria sangi kamdau na thoro angini haibsini ani subla thamjani ma conflict si Manipur ki kabo bili si Myanmar da pithok pasi yamna logical oi bai diam da hajar kanda
India ki karamba article, India ki karamba act, India ki karamba ain da lam mamabu hekta atop country to pithok pa yabagi hak si pi de yam ngang ningai ni atuka Kabo Valley masamak si akoy na international law gi matung ina laiba ahum na treaty tawnaraba lam mama pithok pa yadabagi adugumba International Court of Justice pi adu hairiba Cabo Valley city treaty ani na sign tawi ahanbada 1762 gi treaty of Barents aduga 1826 gi treaty of Jandabu ani na bound tawbane lamdam ase ekhoi gi oidi lamdam ase ekhoi gi oibne na pre merger political state ta hanjilabso lamdam ase ekhoi lawba ngam gi roi adu oiraga de ning tam law matam da oithokani aduna ning tam basi kanada gi ning tam ga dum naisine India di ekhoi ning tam mathau tai adu India di ekhoi ning tam bagi haksi lairabra natraga laidabra du chung nai nage aduga masi laktingai mangoi nan ekhoi ji militarized zone on thoge अखोई की North Korea अमसुंग South Korea के लांसी लोरा मतुंगदा 38 balance the demilitarized zone ontoge tawba tawba India lenga na di ngasi mag militarized zone ontoge militarized zone onthok pa power sina aphaspa na oi aphaspa sima draconian law oi ba malem da singna badu kumba ek amane na akoi clarification tawre maram matuna masi maso akoi pre merger political state hanjin bathok ta de ning tam bathok ta ning tam na bagi tabakta akoi ki oi ba ngasi mo leiro Manipur khunai si ning tam ba ya bagi criteria punamak fulfill oi ba leiba amakhak lamdam Kakni, Maduning Tamayanam Gidanta, the International Convention on Civil and Political Rights, the International Convention on Economic, Social and Cultural Rights, Article 1, the PD right to self-determination, Nana, Ninka Tamba, Abagi Hak PD. Adugamu in UNOGIA. Committee for the period special political and decolonization album period masina so koi ning kha thambagi adugu mom period aduga ikhogi Manipur the thoiba insurgency amadi armed revolutionary conflict asi Southeast Asia terrorism report ki matung ina masi akhogi terrorist na te masi de khoi ning kha tamnabagi hobi ho ne na 2018 gi report su phongi adu waragadi akhoi da tawriba terrorist ki define je India lenga khakna tawba adu kuma terrorist ki define adu madu ja phumtok te akhoi ning kha tamnabagi damakta khong thangjin mathok tai habse adu ning kha tamnam ki tukdo malem ki oiba ek kan ke ama sem dra plebiscite ibc thamli plebiscite ki makha da estimor hari balam dam ning kha tam gre 2002 da makhona ning kha tam 1975 ta ning kha tam lo matung da 1976 da Indonesian annexation tawraga 2002 da ning kha tam male masiga sab manana Manipur hari balai bak nam dam masi so ning kha tam rom da changsin je da pre merger political status ta khorau thanglaga mi gi mi pan tanglaga hingani ai wakhalwa se khoi punamak thadok ma thau tai san tam jage maramatuna mathak ta panjari fact and figure or logical idea Singasina, Moselesi Aduki Matic Lale Aduna pre merger political status ki Mahuta, Ning Khatam, Ireba Iram Dama, Oina Gidonda, Sansin Bilaguana, no Luxari, supporter Peski Makedazo, Aduga, Matuk the Pindari Singasina, Moselesi Aduki Land Maramna, Moselesi get about Ireba Iram Dam, Manipur Kanabaketama, I coin Ning Khatam, the Hingadam Navakalos, the Mang Taraga, I coin Moselesi, House to get withdraw to Winaba or never prime mover, Amazon Business Kasagi, Puning, Amukana Puno, Takasari. Objective akoi treasury bench tagi oina loina matang ai lokacharage judges sing yabireko serial number 31 Robita PMR DMRs serial number 31 Robita DMRs supporter with the permission of Honorable Speaker Sir, Masigi House the Pukhatpirang motion Manipur pre-merger political status da Hanjinba da Manipur-India conflict Wakheinaba Ngamgani. Mr. Speaker Sir, there is saying that by proving the contrary, truth is made manifest by John Smith Jr. Just like it, today's motion is absolutely correct, Mr. Speaker Sir. Motion asida effect oriba Manipur amadi India gi conflict Wakheinaba ngamba haiba wafam sina cause oriba Manipur na pre-merger political status ta Hanjinba Ngamlaba Matamdata haiba wafam sina motion asibu mapung fangan bang ngamba maram ama oiba tanatana cause plus effect equal to two sides of the coin oiba maram na motion asisumi haiba do unna bagi damakta ai oiba strong valid argument khara makhada thamjage madudi motion asida maru oiba wafam oribasi pre-merger political status aduga Manipur amadi India gi conflict Wakheinaba ngamba adubu pre-merger political status haibasi nainadringai mamangda Manipur haibasi karamba lamdamno Manipur haibasi sahi lising ani gi puari leijaba Southeast Asia da maning makha tamna palamba leiba amani adubu 1891
Manipuri war thokraba matunga iroina na mikhapon ba leiba ama oiraki asumna 1947 gi August 14 fawba hinki Ningtam balaiba amani haibasi kakpa yaroi daba wafam ni Mr. Speaker sir aduga pre-major political status haibasi karino pre-major political status haibasi yanase kayamam na semba wafam amani ahamda standstill agreement ani subada instrument of association 1947 ahum subada Manipur State Constitution Act 1947 Standstill agreement da yanari ba wafam na defense finance amadi external affairs Indiana paiba aduga instrument of association 1947 da yanari ba wafam waron mapan yanari ba waron mapan sigi manung da maru oi ba wafam amadi waron ni pan subada pali madudi nothing in this instrument affect the continuance of my sovereignty in and over this state exercise any power by the authority of the state wafam sina waroshin porpang ngamgani haibasi masana taksare Mr. Speaker sir aduga Manipur State Constitution Act 1947 asi 58 articles yawa constitution amani masigi constitution gi makhada 1948 ta ahamba election pangthok tuna Southeast Asia da democratic country ama oikibani Manipur amasung India gi conflict asi 1949 gi 21st September da major agreement khuyek pisin nakhibaga iroina na 1949 gi October 15 da Indian Union da tinkibani masidagi thoga ningdaba thogdo kaya ama tholak tuna masina maram oiraga conflict kaya ama tholakibani conflict sing adugi manungda ningdamba pambagi armed revolutionary conflict against major agreement hariba conflict asidi instrument of association 1947 na warashin propang amgani aduga political military conflict asidi irai magleroi maramdi isagi constitution gi makhada hinglagani aduga isagi ningtamba isagi constitution gi makhada hinglagani aduga isagi lengak tungli isagi khutta leiragani aduga ningtamba political freedom ga loina na isagi constitution gi makhada hinglagani masina internal sovereignty masan oijare Mr. Speaker sir aduga ngasi control act oina sinariba MLR 1960 amadi Afaspa 1958 MLR 1960 na divide and rule sanariba amadi Afaspa 1958 ki makhada militarized zone on thok na terrorist ki wahan thok oina uhalibasi amata thok larai maramdi isagi ningtamba exam duna sana hanbang ngamlagani aduga 2000 kilometer hena lapa Delhi ge ayaba yawraba disana ba yadaba adu so amata thok larai haibadi United Kingdom leizaba tarabasu Scotland na maning makhatam na leibagum na Manipur su leiragani aduga mitom mian chasing hengalaktu na yelhomi mut khidara haibagi mi paiba adu so amata thoklaroi aduga ngasi fawada India na namchin duna lakliba UN Declaration on the Right of Indigenous People 2007 gi article mapung fana phangbaga iroina na population gi problem amata leiroi Dawa facts and figure lastly in the heart and soul of my opinions that pre-major political status is the only solution to solve the conflict between India and Manipur. So, Honorable Prime Mover and Honorable Speaker sir, kindly pass the motion on the floor of the House. Thank you. Yes. Robitagi mathanga amuk Treasury bench tagi tokachage judges sing yabirabra amta haibiro Darni ko Treasury bench tagi amuk serial number 1 Khaidem Chanu Rajkumari Kumbi College Serial number 1 Khaidem Chanu Rajkumari Kumbi College supporter Honorable Mr. Speaker sir ngasi motion Manipur na pre-major political status ta Hanjinba Ngamlaba Matamdata Manipur-India conflict ki Wakheinaba Ngamgani haibasida yarba male element singde pre-major political status ta Hanjinba amasung Manipur-India conflict ki waroisin anisini aikoina pre-major political status harga Manipur na India Union da tindingai October 15 1949 gi mamangda leiramba sovereign status adubu khangnagani amaromda Manipur-India conflict haibasina India da tilubadagi tholokwa socio-political economic amadi cultural conflicts bu khangnagani matangsta Manipur na India da tilubadagi conflict kaya tholokwa oibana karigumba pre-major political status ta Hanjinba Ngamlabadi conflict asigi wakhaiba asi masana tanang pham thokpana mosal asi chumbi
Asumna angle kayadagi nainabada scientifically chumlaba motion asi aina thamoy sengna support tawjari. Sir, motion asi ki fact and figures sing makhatana aina systematically nainajari. Ahanba point. 1757 AD dagi 1947 AD phawba chahi chamaga mawdra British ki makhada laikhiba Manipur bu ikai kumna pham thoi masigi ona tainabada India na Manipur bu magi colony oina thambadagi conflict kaya tholokbana mosal asi cham chumi Mr. Speaker sir. Ani suba point 1950 da Indian Constitution chatnaba hoki adubu amaromda Manipur State Constitution Act 1950 anya chingba backlaws imposed tawduna parja kaya hatokli maram asina mosal asi chumi Mr. Speaker sir. Ahum suba point India na Manipur ki economy sengapagi thogai lokroga ngasidi niduna saba bunsi marial ama ohelle Manipur ki laijariba economy resourcing sembakoi mahuta sendem budget tangaduna hingba bikyariga pangkhak ohelle maram masina mosal asi chumi Mr. Speaker sir. Mari suba point ngasi Manipur na India ki fibang nungda tilubadagi masagi ngongkhai ngak senbagi hak mangkhre maram asi maktana India ki unitary system makhada Indian Constitution ki Article 3 Manipur ki ngongkhai India government ta sinari reality asina mosal asi chumme haiba takle Mr. Speaker sir. Mga suba point instrument of accession amadi the Manipur Major Agreement da Indian government na state asige security ki daita lauki India da tilaba matung the Armed Forces Special Power Act 1950 and chingba backlaws imposed tawduna parja kaya hakdotli maram asina mosal asi submi Mr. Speaker sir. Taruk suba point Manipur na India da 1949 da tilaba matung Pandit Jawaharlal Nehru na state asigi lam oiramba square mile 7,000 parks sauba kabo bili Burma da piki maram sina India na Manipur da tilubagi khwaidagi sauba mangjabadu fangki masina Manipur na India da tilubagi mahai oibana mosal asi chumi tare suba point Naga integration gi ihong na greater Nagaland gi pandam thamlakma matamda Manipur na laita phangphang na leli masi India amastung NSCM IM ani na yanariba framework agreement na lamdam sigi integrity kawang na hali phibam asi India da tilubagi ni Mr. Speaker sir. Nipan suba point Manipur na India da tinbaga masagi sovereignty mangki maram asi maktana India gi front project state ama oina bhon nabada chahi kulhumda ihau sagatki awabadi 1972 da state ama oina sakhang labsu ning tambagi wahan thokti khangdana leiri reality asina mosal asi chumme haiba takle Mr. Speaker sir. Lastly thamjariba lengkhadraba wafam sing asina mosal asi chumme haiba takle so the opposition bell should withdraw the wrong court motion from the house. I lastly appeal the house to pass the motion in order to bring the permanent solution of Manipur-India conflict. Thank you all. Next, amukshilo ka jage treasury bench tagi home dangai shala aduna judges sing yabire serial number 4 Sanasam Sarda Devi Kumbi College Sanasam Sarda Devi Kumbi College serial number 4. Honorable Mr. Speaker sir ngasigi motion Manipur na pre-merger political status ta Hanjinba Ngamlaba Matamdata Manipur-India conflict ki Wakheinaba Ngamgani haibasida consistory ba main elements ting di pre-merger political status amasung Manipur-India conflict haibasini aduga nainagadaba na Manipur ki context ni pre-merger political status haibasi Manipur na Bharat ta tindringai gi maning tamba state asigi saktambu khangnei amaromda Manipur-India conflict haibasi Manipur na India da tilubagi fall ni maram sina Manipur na Bharat ta tindringai gi maning tamba saktam aduda hanjalabata da ngasigi Manipur-India conflict ki Wakheinaba Ngamgani. That's why if we discuss from various angles, the motion is totally correct. Mr. Speaker sir, achumba bu pamjaba misa ama oina motion nasti bu thamoi sengna support tawjari loinana motion nasti gi favor da facts and figures makhata na thamjari ahan bada Manipur gi puwari da Bharat ki ningthorel amatana pankhide horakpadagi sovereign kingdom ama oina lakhi
India na chahi chamamudra British ki mikha ponba matamda Manipur na chahi yankhai taruk khaktama oikhi August 10 1958 nifu tareta British tagi ning tamba phanglaba tungda Manipur na masagi laibak lepchakhi maramsina motion asi chummi Mr. Speaker sir ani subada October 10 1958 nifu nipanda National Assembly oramba Manipur Legislative Assembly ki first session da pahalkhiba pakhangbagi firal adumagna right to self determination gi saktam ngakli Indian Union da tilaba matung ngasi thingnariba Manipur India conflict ki wakhainanabagi dama pre-merger political status ta hanjima mathau tai Mr. Speaker sir ahum subada ngasi Supreme Court ta leriba Manipur gi fake encounter case listing amaga changa kunipan asi Manipur ne India da tilubagi mahaini Universal Declaration of Human Rights Indian Constitution gi fundamental rights Manipur da di wahan thok leite asumna right to life manglaba lamsida human emancipation gi dama motion si sogafam thoi Mr. Speaker sir Mari subada October 10 listing amaga chamapan nifu mapanda Manipur na India da tilubagi fall oina Pandit Jawaharlal Nehru na Cabo Valley Burma da pithoki maram simagtana Manipur India conflict asi laki Mr. Speaker sir mga subada Indian Constitution asi federal in form but unitary in spirit oi maru oi ba subject pumna mag union list lay territorial crisis boundary issue human rights violation na chingba problems sing sina conflict asi laki maram sina motion asi chumi Mr. Speaker sir taruk subada Manipur amasung India na British Hasanda gi ning tamba fanglaba tungda Manipur na masagi laibak lepchaki amadi sangbidan stemba ganatantra chatpa sasan stemba pumnamak Manipur na hanki adubu awabadi Manipur na India da tilaba tungda Manipur bu loilam onthoki maram sina motion asi chumi Mr. Speaker sir tare subada Glorious Revolution 1688 American Revolution 1776 French Revolution 1789 Russian Revolution 1917 Chinese Revolution 1949 pumnamak asigi pandamji right to self determination haiba asini maram asina ngasigi motion asi tasengna chumle haibasi yawolgi puari na sakhini Mr. Speaker sir lastly the above facts scientifically prove that the motion is really correct therefore the opposite bench should withdraw the wrong motion from the house next I appeal the house unanimously pass the motion with a view to bring the solution of the Manipur Indian conflict in Manipur thank you all Yes. Serial number 4, Sanasam Sardar Devi. Treasury bench tagi ngang kharba matungda amuk shu lokha chage. Jaja Singh yabirabra pau haibiro. Amuk lokha chage. Treasury bench tagi serial number 36. O Premadas. O Premadas, Imphal College. With the permission of Honorable Speaker, sir. Honorable Leader of the House, to move the Ngamlaba motion. Manipur pre-merger political status ta Hanjinba Ngamlaba Matamdata Manipur-India conflict ki Wakheinaba Ngamgani. Hai riba motion asi Prajamyam gi Lamdam asigi Prajamyam na habidi apamba aningba amadi reasonable oiba maramna piram liba motion asibu thawai haksang yauna support tokjabani aduga piram liba motion asigi cause oiga dawribsi pre-merger political status ni myam yengminasi 1947 gi August ki tang 13 da matamdugi Manipur gi ningthau Maharaja Buddhachandrana instrument of accession amadi standstill agreement sign tawki matamdu Akhoi August ki tang 13 si India si independent phangba lebak natri aduga loinena high river agreement tu da matamdugi India ki Governor General oiramba Lord Mountbatten na sign tawramdaba amadi accept tawramdaba agreement oibana high river agreement du satnaba yade loinena August ki tang 13 1947 da Manipur na ningkha tamlaba matung
October ki tang taraga nipan 1948 Manipur Legislative Assembly Manipur Parliament linkhatki MK Priyobartagi lusing makhada loinena Manipur Constitutional Monarchy Government oiba lengak ama linkhatki makha tarakpada September ki tang kunmathoi 1949 da Manipur si Manipur gi ningthau Maharaj Bodhachandra bu house arrest tawraba matung gun point da merger agreement da nampuda sign tawhanki masida akoina khangjan biabu wafam amana habidi Vina Convention gi article number 52 da mayek siengna palli madudi karigumba lamdam agreement natraga treaty ama semba matamda akoina forceful oiba method sinaba taragadi agreement natraga treaty du sanaba yaroi haibani adugi makha tarakpada September ki tang kuntaret ki Shillong Times ta publish tawki madudi Manipur annexed by India Maharaja Signs Agreement at Shillong haibani aduga ngasai akoi gi honorable opposition member ma'am nasu hanjan panbi kiwa akoi gi annexation ga merger gi matang gi confusion amala e annexation haibadi nampu da loksan badubuni annex haibadi aduga agreement gi maming merger agreement kau gi ba maram oibana ngasi gi motion sida merger agreement merger status haina lakhibane loinen adugi matung tarapada September ki tang kunipan da special Manipur Legislative Assembly ki session ama famki madugi matungina akoi gi hairiba agreement Manipur gi Maharaj na sign tawgiba agreement adubu house ta khana nei naram daba amadi house ki ayaba yawgi daba maram oibana hairiba agreement adu sanaba yaroi haibana singbani loinena akoi gi motion asigi effect oigadawriba saruk asi Manipur-India conflict ki Wakheinaba haibani Manipur-India conflict ki Wakheinaba ji Manipur-India conflict se kaidagi lakhibano haibada Manipur na India da tillubadagi ni laiba problem je ada sidagi thokla liba problem si akoi gi armed conflicts na singba insurgency problem thokla iba mayam singsini loinena akoi gi hojik Manipur da thokliba armed force special power act na singba ILPS ki border pillar issue na singba kayama thoi cap na singba masigumba issues mayam singasi kadai dagi thola pano haibada lairiba New Delhi da famliba center government sina akoi gi lamdam sigi Manipur gi praja mayam gi interest amadi aspiration singasibu khangbi da badagi habadi mainland India gi aspiration ga lamdam si praja mayam gi aspiration ga manaraktabana moina su khangbi raktaba amadi negligence tawbirakpa maramna praja mayam na lamdam sigi praja mayam na wakhanda alienation tawbagi feeling ama fawali loina ne yengminasi Manipur asi sahi lising ani hena masagi puawari leijaba sahi lising ani subna masana masagi territorial integrity ngaksana wata padana mikha pondana aduki matik shanti leina hingjarak palebang ni Kanglup masen lingjen manana adubu India da tillaba matung dadi hawjik si Kanglup masen yengnaba yaraktaba unaba yaraktaba wa ngangnaba yaraktaba gi stage fawo yaurakle masi central government na haibadi akoi gi pre colonial stage ta akoi gi si fazana architect toromoy natraga plan toromoy haiba haiman bada thokloi haina lawi loinena ngasigi akoi gi hojik thokliba Manipur gi overall yengabada Manipur gi tasengna akoi gi economy si center da dependence tawduna atuki matik mikha ponduna leiribani aduga Manipur gi thokliba thogdo wathok amata center na tabiba kaudana adum laklibani masigi solution si kadai dagi phangada bano haibada masi akoi gi pre-merger political status se talaba matamdada habidi akoi ne center da sathong ni jaba nate akoi gi internal autonomy ama internal sovereignty ama leidriba fawbadi ngasi gi akoi Manipur da thokliba thogdo wa thok amadi akoi gi praja mayam gi interest se mit taw sungam ngamoi maramduna honorable speaker sir da haidiba motion asibu pass tawbinaba ningsingjari Now, our debating competition is only one speaker. One from Treasury bench, another is from opposition bench. Judges sing yabireko. Aduna last speaker Treasury bench tagi lokachage. Sinataba topa kaugdaba ming yaw kiba leibra Treasury bench tagi loi ngangre ko sida yaw daba
Aduna Aroiba last speaker, serial number 20. Serial number 20, Silky Devi Sanambam, Manipur University, supporter. Serial number 20, Silky Devi. Hanjinba, Mr. Speaker, Sir, Vikai Kumnabuchari. Ngasiki House at Hangatpirak Iba motion. Manipur na pre-merger political status ta Hanjinba Ngamlaba Matamdata Manipur-India conflict ki Wakheinaba Ngamgani haibu wafamasi ayhakna thawai hakchang yauna support tawjari. Maramdi Hanjinba, Mr. Speaker, Sir, motion asida paliba pre-merger political status haibu wafam asi Manipur na British ki makhuttagi ning tamba phanglaba matam haibadi 1947 ki August ki tang 13 dagi British ki makhuttagi ning tamba phanglaba matam amadi merger agreement sign tawduna 15 October 1949 da Indian Union da Tinsan Trungai Matam Anisigi period and Anisigi Maraktaleba period Asidalekiba Manipuri political status Aduboni pre-merger political status Haribase. The same nama 1947 ki August ki Tangtara Mathoida Instrument of Association Amadi Standstill Agreement Manipur Dominion of India ka sign taunaki. Masida maru ay napalibasi Defense, Foreign Affairs Amadi Communication Hariba hiram ahum asida Dominion of Indiana Sakti Sizna Bad Utli. Adubu agreement ani asida Manipur gi internal sovereignty da akai badi laikide. Tasay namak ningsing bayabadi Instrument of Association asigi Article 6 da Manipur gi lam Indiana makal amata da sizna bayaroi Article 7 da Manipur bu Indian Constitution gi makha da lehen na buhot na bayaroi Article 8 da Manipur gi internal sovereignty da khutingzin bayaroi haibu wafam asi may ekla na leiri. Ani shuba point da 1947 gi August ki tang 13 da Matamdugi political agents taward na Manipur bu ning tamba piram dana ning tamba phangki. Matamasida Indian independence eki matung inna Manipur asi India da tinge haibra Pakistan da tinge haibra natraga marom da maning tamne hingzaba haibasi ek asina piba hakni. Masigi matung inna Matamdugi interim council na draft toraba Indian constitution Manipur constitution 1947 ki July ki tang 13 ta adopt tawki. Constitution asigi matung inna ningthau gi lengak pumba miyam da sinana bagi damak 1948 ta mikhal tawduna chingi member tara nipal yauna member yang khai marina Manipur Independence Nation ama oina form tawduna October gi tang tara nipal adopt tawki. Ahum subada merger agreement ase agreement natte annexes ani. Wafam ase 1993 gi October gi tang 19 amadi 18 da nimit ni chang na pangthokhiba People Convention Against the Merger of India to Manipur na warep loki. Panbayabadi, Gangumai Kamai, and Sana Jauba, and Ibobi, and Ilamani. Makoy Marina chairperson Oduna, ZM hold the Pangtokiba from Aduna. Merger agreement did not have any legality and constitutional validity behind the Warep Lodana resolution Lokre. Matang the Panjarabada, Ningsing Bayabada, Buddha Chandra Maharasna, agreement as he signed to Kribasi insolvency. Amadi agreement as he signed to Kibagi Maram Mayama Makoi Napu Haputa Hankibani Habasi with facts and figures later Bangatani. Ahan Maramda Manipur Gining to Buddha Chandra and you duress a detained to Dunatamki. Masigi Matik Jabakudamdi, Assamki Governor Sri Prakasna. Pambay Ama Hector season Aduna Ning Tobu, Armina capture to Duna Tamle, Mahak Janpam Late, Hain Iduna draft Toki. Wafamas in a Taki Madudi, Manipurgi Buddha Chandra Maharaj, and Tamoy Singna, Pamjana. Agreement as signed to Kiminate Haibasi. Masipum na mag-void ni. Tasay naman, merger agreement as signed to Krabamatunda, Indiana, Manipur Imijam Yambu, Nampuha po the season na bayana na bagdamag ta afas pa 1958 ek Jalayri. Ek asigi marumda, Mijam Yam kaya butem signari hatok piri, nipi obi kaya izat bumanghan biri. Tasay naman, Manipur gilam resource padi mag Indiana kalak padagi mihaw badagi huraning badagi matning badagi tholak pa policy ngaktani. Indiana, Manipur da black law chalai basi pre-merger political status hantobo matam khagta da phangani. Tasay naman Indiana, Manipur gi hausi lariba social issues ngasi waraysit pura pangamgani haibadadi mangdamang ratan buka pangkhak oigani. Maramdi chahi taruk chupna asigumba democracy chat balaiba amada iche sarmilana jangsan kiba khongjang mana da hapkide. Tasay naman Manipur gi machati da maramdangi mamalepak sibagi Wakhalun pokta na ba ay Manipur education system fail o heli. Loy na lamdam sige puwari sing asi hawalang liba na harol sing
सात्रसिंग असिदा तंबिहंदे मसिना मोरल कैरेक्टर कैरियर मांगथरकनबगी मचा ओइरी तसेंगमक मर्जर एग्रीमेंट की मतंग असि ngasi ngasi mak tilliba mipung phadi maksi khakta natana manipur pamada lereba mipung phadi makna yumtong khuningi merger agreement ki matang asi karino haiba kupna muna khanthabibagi matam oire tasengamak india na divide and rule policy sanarliba singasi karamba black logi marumdano haiba du khanthabagi matam oire maramadana Mr. Speaker sir ngasi ki motion asi with facts and figures chumme haiba taklabanina motion asi house ki pass to bikina ba Mr. Speaker sir ki ingching sanjari Yes. Shilki Devi Chanambam, last speaker, Treasury Bench Tagi, Ngang Karmatungda, only last speaker from opposition bench, I move Kokachage, Judge Singh Yabirabra. Yes. Serial number 30, Ngamgani, withdrawn, Yam College of Arts. Serial number 30, Ngamgani, withdrawn, Yam College of Arts. Mr. Speaker, sir, ngasi motion as the yauriba pre-measure political status, pre-measure political status, I was in the Treasury, best another one member sing na to in a panbidam, sir. Hamjaning wa from the pre-measure political status as is another Lambi Amafo later when a man of Morgan and Asiki members in the pre-measure political status and Lambi Amafo Tapiram, the Sarmasim Yam live with people from the sir. Mr. Speaker, sir, Karigumbanga Siki motion as a house that passed over High target pre-measure political status at Nabaya Lambi Adu house is a Tamiram Gadoni Karigum Lambi Adu Tamida targeting a Sulom motion as a house that he passed over Sunga Yarusa. Mr. Speaker, sir, ngasi house the Kana Naga and Pokalagli motions, Manipur pre-measure political status, the Hanjinba Ngamlaba Matamdata, Manipur-India conflict, Wakheinaba Ngamgani had a motion as a young irresident or motion of a even in a Tawayak Sang no post of the result. Amadi, motion as a Lala Hinosan with interpretation, sing as a Sabas, the Masakana Tamdagisa. Hanbada, pre-measure political status, I would say instrument of assess and hybrid defense communication, amadi external affairs na nasi dominant of Indiana Pariga, Lemoriba, power singers in the state, and utilized of Asumlava, power state political status, Amanisar. Asugum Lava political status as an instrument of assess and the Yumpam Organizar. Tamjaning from the Indians Independence Act 1947, Section 7, 1B, the mixing of Palima to the before the crisis of the dominant of India, hybrid 15 August 1947 among the labor, 3 Natraga agreement. The son of Yarimadou invalid way and makes in a tongue sir. Laxaning from the instrument of accession as 11 August 1947, the Inabana work on invalid way Mrs. Sanabaya, sir. Sanabaya, the invalid way ba agreement Asida Yumpam Oyo political status scheme was an as he passed over Hana, collectively Bangasiki Treasury Basket on urban members in the Wakalon Asidi, Nongsana Goha, the Masagi Mami Uraga, so Tabaga Panka Wagani Mamadangasi Mosan Lalisa. Mr. Speaker, sir, Anisubada. Ngasigi pre-measure political status asi pangle haina su khalasisa karigumba pre-measure political status asi phangba targa su aikhoigi khutta lairoi daru asi defense external affairs amadi communication asi dominant of India gi makhad laigadauri bisar karigumba manipurna pamdaba external manipurna pamlebe external affairs natraga communication natraga aikhoigi defense asi India na taruktaba targa di makhatana conflict asi adumak laiba se masana tar wafam amani maramaduna ngasigi motion asi da yauriba Wakheinaba Ngamgani hafse tasengna lale house gi withdraw to kom to isar Home Subda, pre-measure political status, I was in Manipur, Kundamina, Purimang, except on the Waham, except on the Waham, Amara, say question to Womatota, sir. Mr. Speaker, sir, Manipur, Kundari, but missing the pre-measure political status, Kimanglan, Mang Democoin and Nagasing is solution. I do my tape sing the Asum Wakala selected. But see the student and Tapaxi lady, but union sing the Tragasias or singing Mark of the pre-measure political status as Yana driven, sir. Asumna. Common interest power the Senko common interest power the late Tribum was an house that he passed over. We can have a target, sir. 2015, the Singmi sing the consult around the Marka Matamdata ILPS passed over the Sultan put a mu in the past Sibagum. Nasi 2019 September, Tarik Drama upon the Mosan passed over target Missimina Tokoyavan and Marka Nasi Mosan as a house that he passed over Sunga Yarusa.
Mr. Speaker, sir, Mari Subada, India and Manipur as 1949 and Namlo Losalaba, Matung, the Manipur as a Sutana, a conflict and a Tambalam, the Mamaka, saying as a treasury, Vesco, and members in the Mayaklana Tambira, sir. Mr. Speaker, sir, Manipur say Percy state when a union territory and Namsiro, Namsino, the Tambira Suna in 1972 Cocted state would be beating, sir. But see the Sunatra Aspatam, the Lamdamasi oppressed of Tambia and making the Tambira, sir, like sending you from the pre-measure political status, Tanga, Ribasi, India, India, the Tanga, the Maram Orakanda, pre-measure political status, Tamba, hybrid. Sir, oppressed people sing the oppressor the Ayaba, Lobzabani, sir, Madudi am the life of Tibu from Kaptani, sir. Mr. Speaker, sir, Masidi, Using the Makoi, Pusibu, Kanjana, Matai, Kanjana, Gidamakta, Sarik Sibiru, Hina, Warrior, Nabaga, Panka, Organima, Nasiki, Mosan, Langani House, they passed over Sunga Yarusa. Mr. Speaker, sir, India Hari Willamdam Asi, Priestly State, Songago, Punito, Hinman, and Nampu Sapo, the Punzalaga Saraki, Lamdam Kakani, sir, Asugum Lava, India State as a Sapu Kalabam, the Mapangal, Asukimatically, sir. India State na Yadaba, Posakama Kakatong, Amakaki State, Manung, there is Tohan the Bangamissar, Masimaki Saura Bakutam Haibo, Hantaktan, Nona, 2019 da. International issues or Ribama, the previous Haki Watoko Laiba, Jammu Kashmir, article number 370 as a India Limai as a Gita Segna, scrape out of Gramisar. Asugum Lava, India in dominant over India, Yam the King or Sapu Kalaba, principal hybrid, one constitution, one is support say Lain Lainangasi, Nahom Nangasi House as a pre-measure political status Kitongan constitution, Amatala. Hybrid saying that Indian intention as a Kangre, Sapu Kalaba Pitri, the respect of Noriba, superpower Tanaragla India intention as a Kangre Matangi, Sunasana Ipo sing 19 update to the Haina Masana Tatuk Sabani, Ramadangasi Mosan as a Langanisa. Mr. Speaker, sir, Losalakula, Tanzania, Wafam the Jose Queen at Wiyabasi, I am Mataka Tamzaki Wafam Singas, pre-measure political status as a singer, Pangmada, or Tolo, the American, I Queen at Wiyabasi, Democracy Chapalam, Amada Isana Yaba Hibsi, the singer Lamdam as a resident party, Gisaur, Hunamka Sakamato Tessa, resident party Sagalaka, and resident aspiration for Lamatung, Lamdam Asiga, Sakot Mike, the Sapan, I quake quite Sapka, Lambi, Moivana, Nasi Mosan, Silalia, Lalaga, Mosan, say, how Sagi withdraw the winner with Speaker Sagi, Putang the prime work. Thank you. Jixi Roiba Pigi Tankakama Lakle Aduna Rashalapa Sidana Sai Pigi rules Kimatungina Laihiba debating competition Sida prime mover or Ibana Mahaki Adugumba overall Tar Matunda. Magi opinion mayam sida submit to ningba to we ana bagi damakta piba chance mani koi agam pham dai koi na minute ani gi matam pi gani sika cham manana opposition bench ki mover dursu koi pi gani adana ahan bada koi gi treasury bench te gi prime mover ai kokthok jage sera number 16 adhikari mayum Bir Bina H. Kainahal Memorial English School. With the permission of the Speaker, sir, opposition side taking a side Hajara Kiba, Karamna Manipur, Sida, Ning Tamba Procto, pre-major Procto, Habado, Manipura Laiba Kanglei Asina, Wakal Amatamana, Matamda, Amadi, Nasiki as a Sang election the corruption Tawa, Tabak the corruption Tawa Sing Tado Matamdata, Manipura pre-major political status, Hanjinba Hygienic Speaker, sir. Amadi, Asi Manipura, Asi Manipurgi, Kabobeli Asa, Burma, the Pitoki by Indiagi Lam Sunatana, Manipura agreements, High Toki, but the Gilosin Kiba, Kabobeli Asa, Burma, the Pitoki, but Sunyama Yazaning, Indiagi Lam that the Hygienic Speaker, sir. Aduga ngasi Manipur da pre-major political status na hanba haibasida aikoi leiba mioi basing asina kanglei sida leiba mioi basing asiki kau phadra bai thaw ma oifam thoi haijining speaker sir masi ngasi gi motion ase engal khudimak ta gi miyam ga loina chumi haiba taklaba matamda takle hairaga ngasi gi pre-major political status se hanjen hanba tangai fadaba thokle aduna ngasi gi motion ase chumi haijining speaker sir aduna ngasi pre-major political status sa chatna hanaba honabagi dama ekoi miyam asinasu achawa thodang ama lofam thoi haijining speaker sir motion ase chumme haijaraba matungda move tawbaga loinana pass tawnabagi dama speaker sir bi puning sinjari. Thank you. Dear Bena, thank you, yam nungaire. Last amukshu
chance ama ai pijage khigi opposition bench tagi taseng makti khigi mover si Mary Kamai na nganga da bane do ma masana mukhoi consensus hoine yanar matungda moigi opposition gi house tagi leader ma moina khanjaraga propose tawre ado propose tawre ba speaker si mamingna RK Jantoibi Devi serial number 25 mangon namu minute ani gi magi samap tongna bagi chance ma piri aduna RK Jantoibi. Mr. Speaker, sir, abadi House ki honorable members ngi puning sing sinjari ai khoi gi ngasi gi motion ama sida tangdu lai khangdaba wakhal tadaba ama leireba pre-merger political status da hanjalaba kanda da phagani sneba adu moina maroiba kamaina hanjangani kamdong no fangani masigi moment asida karamba ribolam na karamba khunai amana chongthorakani haibagi oiba point of view ngasi honorable treasury member na siki ama bok thamam deba masi laibak thibaneba ai khoina chumme ngadu adugumlaba historical oiba fact and figure kaya ama puthoga pre-merger hanjalaba singumba complete me amase to ni phani haiba khaktane thanambane ba historical fact adu de yom pham oiraga ngasi ki motion asibo pass tawgadabani haibadi yamna laibak thibani stakeholder non-state actor amadi opposition parties ngi makhoi goiba common aspiration kadai no ba khoin hangningi se never sungpoi oiroba masida ai khoi oiba miyoi ba khunai amabu maning makha tamna hing ba pamba hingba loi ma pami ba ngata ne ba masida pamda ba kanam ta leite ba ai khoi Manipur se irom dom lepsa ba pame ba treasury member gi wakhala matang semdok chagi ba madudi pre-merger political hanjaga ningtamlaba aina hangjaningi bri pre-merger political party asi sovereignty ga manabu seri nong ko tongai ba lup kangu amana sovereignty ai khoi di India dagi nai tom taraga da bani ni irang hore somna kan sidi jam chamba external affair communication finance na India da pai biraga atopa singdu na ai khoi da bibiyo autonomy tan bani ba sidi autonomy tan ba sida autonomy phanga ba khoi Manipur ge Nagaland na Jammu Kashmir kari phibam oire India government na yong tan gen bu gumane ba sathong khara madana piani khara madana walani masida complete hejale hena na khoi sathong je lok thoge na mu yang saga pa du gam Indian government gi political design ha ba se ko bi de ba ai khoi na haijari badi ning kha tambagi ho boiro autonomy demand bo oiro masisida cooperation piraka da ba common aspiration laite ha bani ba masigi da makta revolt or na blaite karam na phanga de ke kamai na phanga de ke Manipur paza gi kali wakhal lei bi ha ba se ngasigi da makta phangna ba gi da makta nei na ba adu gum ba motion na mane ba adu ba kanam da nate atei di ke to ba phangladi complete me am phangde phanglaga da poto karam na phanga de ke how to get it ha ba se ngasigi honorable treasury member na khangbi de thank you so much maram du ngasi house motion asimba mayam su support to ba legally politically support to ba se remove to the bill thank you time is over Ichan tombi gi si yam na emotional oi gre to ba bu mana ngangi ba si magi opinion phongdok chabadani magi markti nasai ahan ba mana magi presentation to bu matam da loina judges sing na pi kharbani adu wichan tombi da aina haining ba makhak lai nahak na yamna phajana pukhalakpa nangi motion do nangi emotion na hendana yengi ba bhabok singsina treasury bench ka yamna khatna ba natraga nungsina da ba adugi kainoin uhalli aduna debater amana asai haigi bado pai noi de piri ba point si 100 ni total da out of 100 aikoi noi da thammi si 50 amana haibidi chamai manungda number se yankhai amana nangi point dang pigadaba atopa mana 30 amana nahangna noina ngangba sida delivery haidana fajana leptana mina hairakpo or irakpo or su nang na khangjabo or su nangi nasagi oina puthoga mya mamangda presentation tawdo madugi damakta number 13 ama atopa mana number 10 gi tamna maru oiba ama yauri masina language kawi language ki matang sidi aikoina body language aduga magi emotion aduga magi
speech aduda base tauraga number kun si yauri ada yarim makai di akhoi matungda asai hairi duni unparliamentary oiba or nataga miyam na tabada nungai taba adu yam emotional oiba akhoi wasi ngang yade be careful in future. Very good. Yam fazana participate taure aduna hojik sidi akhoi debating competition si loisalakle and speaker ki role sidi only to observe the house. Speaker haibadi nasai ki members sing aduna magi leijaba point sing adu puthong naraga ngangba madude hena phangakpa judges sing na piba magi point aduna magi result to the lakadabani aduna subject matter sida thoidongna speaker di wang ngangai leite aduga ngasi yamna nungai aikhoi Imphal college da sinba sigumba enona aikhoi gi yam phajana sinba sahi khudingi coalition for indigenous right campaign koi CIRCA na sinba asuma debating competition asi yamna mawong ta na yam phajaba mawong da sinba si ai yam thagat chaningi loinana mamang da su ai DESAM College of Science ta su amuk yaujakhre aduna aingonda speaker oina haibirakpa khoigi khoigi Raja Sumna adagi khoigi edition moisi loinaba debater ngatani na oiringaida ai loina thengna jai ado hojik su makoi gi interest si adumak leiba ki issue ga loinaba yamna fajaba topic amada aikhoi nainabani aduna ngasi si yam fajana sinbaga loinana aikhoi judge singna koi aigi channupi romola judge number 1 da fambiriba advocate ni adagi loinana S Dilip Kumar koi hoji kainoda MU da koi guest lecturer oina aikhoi law department da leibiribani adai khoi oja Sanjit Imphal college da leibiba oja am fajana judge singi role tobiramagani aduna organizer na judge singi mafam dagi adugumba koina pi khraba adugumba mark singdo lokshin biraga tinjan biri ngaida result to lokthok pidringai matam sida aina organizer gi mahut chilaga aikoi ngasi ge siguma topic subject matter asida koi matam ngai boina judges singi mod pibinaba ai amam da question jage ahanba speaker ai sorry aikoi gi judge number 1 da lebiriba ai gi chanupi Romala Devi advocate pu aikoi debating competition asiga mari lainana wafam khara thambinaba nolongna nisingjari Mic sila pasalo. Mic sila pasalo. Mic sila podium na pora. Lagi, kaino? Na? Ay naahan pamaktada. Sakta ba ma? Lamdam sibu koliba. Ako'y ima ipa sakpa event ho ibudawu ahan mamaktada ikong nang naplunjari loina na ako'y CIRCA amadi youth front ki DESAM amadi aims na sinba ako'y debating competition parliamentary house amakak sinbiriba sida speaker oibiriba ako'y oja Jugesor busu aina aham maktada ikai khumna bu chaboga loina nai kok nong na khrum jari loina na ahoi gi judge gi phambam lang da phamliba akhoi oja ni busu aina han bu maktada ikai khumna bu chari loina na akhoi gi debater parliament asigi member sing
ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯖꯔꯤ ꯕ꯭ꯔꯥꯟꯁꯇ ꯐꯝꯂꯤꯕ ꯑꯩꯈꯣꯏ ꯑꯣꯄꯣꯖꯤꯁꯟ ꯕ꯭ꯔꯥꯟꯁꯇ ꯐꯝꯂꯤꯕ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯑꯩꯅ ꯏꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯁꯤꯗ ꯂꯦꯡꯕꯤꯔꯛꯏꯕ ꯏꯟꯚꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯃꯗꯤ ꯒꯥꯔꯗꯤꯌꯟꯁꯤꯡ ꯃꯥꯏꯞꯁꯤꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ngasi debating competition siliba akhoi parliament house amakak puthokpiribase yam maram chaba uji yam phong sariba mafamda manipur gi leiriba uji leiriba atmosphere sida phibam sida yam matik charba topic amane haina aina logjai adubu akhoi gi leibak lamdam nungsibase manipur nungsibase nupi ga nupa ga yengwa matamda aina nupi na khare hen braina aina hairiba parliament ki member sing se sum yengjaba matamda nupi na khare hele aina su logjai aina debating competition mayam amakhakta jury oina mayam amakak thengna jagre ada machinda mai hoba mayam asu thengna khare adubu ngasidi mai hobuda natana mai bun hoba mayam amakhak agi isa sing de yauri treasury bench tegi su opposition bench tegi su akhoi maibun thokpa maibun hoba isa sing yauri makhoi bu aina hannana thagatpa phongdokchari makhoi sing sibu matam punamakta thabak thoram punamakta leibak semba matamda mai pakpo isino haina ina isa singi mafamda su thamjari loina na akhoi treasury bench ta maru aina yam phajana nganghiba aina mayamdagi khare hena khangatraba haitare point by point delivery language punamakta yengjarakanda akhoi ibema akoijam sundari amadi akhoi anamika makhoi ani si madanate atopa cha mayam amsu yauki yaubudi mayamdigi marakta khare hena point putoktana nganghiba dubu aina kitang aina taksabane mayamgi mafamda loina na akhoi gi opposition bench tegi su akhoi gi ichan thoibi mase ngangning bana hendana emotion na hendana tariba misi gyan tahan bangamdawa adugumba su yam khatnaba yam launaba dauna tawba adugumba su dum yaudabadi nate adubu fai thongna fai aina yamna thaganingi loina na akhoi gi meri kamai haina opposition gi first remover oiriba ichabusu aina yam thaganingi masu yam bhajana ngangi opposition bench gi mover amo aina yam bhajana ngangi asijo aina thaganingi adagi akhoi treasury bench gi mover su yam bhajana ngangi adusu aina thaganingi hairiba singsi makhoi toina yaura aba adugumba debater sing oibana haitare aduna moi debate ki niyom niti se sab chana ngaga chathai haibase ai jury amoina judge amoina ai ja singbu yamna thagatpa phongdokchari asi hairaga matang sida dum loisanjarage matam punamakta mayambu maipakpo isunu haina treasury sai so opposition sai so haina hanna maipakpo yo haina board bijarame Thank you. Chanupi Romola Devi advocate na Mario. So the opinion kara debating competition asigam mari lenana hongdok piramba amna nungai jai mathang asidi judge number 2 da pambiriba S Dilip Kumar kugi oza Dilip Kumar na mahaki opinion kara thambina bagi damakta koksinjari. CIRCA na sinbiba state level debating competition asigi speaker oina election biriba oza Irengbam Zugesor principal Royal Academy of Law judges oina election biriba sing Cheromola oza Sanjeev
aduga ngasigi debate asigi thawai hapiba treasury amasung opposition bench ki honorable members sing loina na ngasigi debating competition asibu yengbiribo kwai puno pu khurumjari debating competition ngasi si yam nungai ba competition amane na khali di yamna krak inana krik inana chatpa aduga kanana fabano kanana fatabano haina irai laina khandokpa yadaba yamna competitive oiba competition ama oi aduga madugi makok mathang tawa haibadudi aina ngasi utkhiba performance adugi makha poli Messi su Ronaldo su soiba mayam mayawi Messi fai Ronaldo fai numit khudingi pabadina te moigi so soiba numit adum lai aduna debater sing gi marakta akogi content ta matter da yam phaba aduga delivery da khara watpa aduga delivery yam phaba matter da watpa aduga animak faraga language ta fazaba language na thamise fazaba lon ngang ga doini imung manung da ngang ba natraga yamna aigi maru opang he ha tawraga ngang na badu nate mark piraga mark haido ga thamisi fazaba lon fazaba language thiraga hapo adugi damakta just na noida mark pinawa ngai raga lei haireni aduna fazaba lon sisinaba aduga ngang thorakpada rasi chelhallaga miyam da karmaina aina haining yo posi yohon gadage ana haibagi delivery ga language ga ani sisu mak adumak sawi matter khatang natraga akoigi content du khakta da koina focus ta wayate kanagumba amada karigumba pham amada ngang na ba oiragadi content tu yam phajalaga content tu dagi akoi mayam close door da khanabadadi content phajalaga delivery ifa phatraga su aigi point tu convince ta wangam adubu mayam tilaba matam dadi language ga aigi ngangi ba wanganga ani si fajaraktraba ta gadi madu aina haining eba aina puning eba potsing do convince to wangamoy aduna khwaidagi maru oiba huji khwaidagi punsi da mai pakna bagi maru oiba maram ama kaino ama hairagadi akoigi communication skill yam laibasini aduna debate haibasina communication skill se asuki matik hengat halle communication skill se oza oiraga satra da convince to wangamdraba convince to duisi karina to doino ai language ga knowledge kana to godoini aigi ngangiba language ai ngonda lairiba content aduna aigi satra sing aigi mahiroi sing se adu convince tau doini court ta chatpa judge ki mamang satpa ukil lamana kaido karina kanano convince tau doi se judge to convince tau doini aigi case se karina tau doino aigi knowledge ka aigi language ka aigi delivery aigi language aigi knowledge aduna communication skill haiba se field khuding makta politician oitarga su mayam mamang da wang ga vote khoma matamda aigi communication skill je leita tardi fana parasu vote karoi communication skill lai base amna maru oi aduna debate ta atai gi mathak ta ngasi di debate ki aina khangba debater mayam su yawi aduga mayam su oi anoba mayam su oi ado debate haibasigi khwaidagi maru oiribadi ai ngasi competition yawbada ingonda mana ama phangba natraga phangdaba nonate aina hona jaraga ai communication skill hengat hanaba ai thang ai mind je thang pheng badona sum pheng basine ai skill ke yamna leirage communication haibase aduna communication skill yamna phaba mi sing duni just na impress tawrakadoi je just the impress tawbungam doi se aduguma duni aduna content ka communication skill ga ani si munna communication skill je sagat na bhona ga dabani ado ayamba sing madu fajana communicate tawna bhonai aduga khara amandi aina tawda yam fajana di loi ngange simpha da ngangba mayam su yawe adubu simpha da ngangaga fajana delivery tawri du su phai aduga henna faribadi simpha da ngangi ba posing do madu aigi loksing oina lahogadabani simpha oina sum chat khitaragadi madu aigonda karim kana hogde aigi loksing oi hogde akhoi ju angang oringai da ani ni mari simpha puraga lai adu simpha puri do kona di khangai adu ngasi gi debate sidai da ngangi ba debate sidai da nainagri ba pot mayam sing ase masi je aina simpha puraga lakpo oiraga su madu da yauri ba masak sing ado
ai amuk hanna neinaraga amuk khangnaba honagadabni madu knowledge amo hoidoni nata taragadi numit kayani mangna aina khangba mayamgi manakta chatlaga hangba lairik padana khotana mayama aigi energy time money loinabak invest tawraga aigi knowledge machet amu phangogda taragadi adu madu ai honajari badugi mamal kemta leite aduna loksing su tanbani competition su yawbani competition du dagidi aingonda lei hoba loksing do maduna heli aina ngasi khara ngangani adu mayam nganga iba mayam sing du dagi ai mayam so learn tawgani masisu informal oiba learning process amani sigi debating competition se debate haiba se asuki matik maru oi democratic society da asuki matik maru oi yetnaba khudingma khanaba khudingma loisin base dialogue wari sanaraga negotiation tawraga loisin ba ngaktani aduna manipur gi puwari yengkan sidaida akoigi kanoga pakhang baga poireiton ga ani se lakga mungnarakpa matamda pakhang baga poireiton ga se lan tawna de hai kodi ohobodi nate ko ngasi dei chahi yam bai wari ni aina ohoba nate sum tabada thengnabada moi ani se karina changyeng tawraga loisalli harga mukna sanaraga loisalli hai matamdu deida pangal gi changyeng duna yetnaba se loisale ngasi di aikoigi yetnaba khudingmak se dialogue tawraga wari sanaraga loisindoini aina pamiba point to aina argument piraga madugi support mayam fa piraga ai pot to convince tawraba matamda aina ngamdoini lan ngambai se aduna masigi process se aikoi hokiba chahi kharasidadi debate ki ihowama yam kanna laku base ai gi puningda yamna nungai jabama phawi koju debate se ngangai amu phoba prize ama bo phangkide debate angang orinda ngangu matamda aduga koigi kari haini ahan ga itan tanadana ai thokpa ai gi puningdagi lakpa por khara thokdo eta nganguba adu yade sidadi rule na bound to banina rules sing ado khangaga ngangadamni akoiju ngangbudo koi kaim khangdana debate ngangoro ne na aina yetningba mari yetningba khara do toy ta lepaga aina toy ta yesallu bane adu yade masi akoina noina ngasi budi ayam loi khangabane ne adu yam kana haidasu yare adubu yamna encourage tawning badi angang pimasa ani khak maibam sana thoi haibra ama angang pimasa ma yawrese angang sing asina thorak pase masine aigi pukningda aina ngasi gi debate sida yamna nungai jabde ma yam fajana su ngangi aduga magi chahi matang sidaida debate ngangani haidana tholo iba magi thona mana hone jariba mase debate tawriba aikoigi naha mayam yauri aigi chatra su yauri aikoigi college da somda su yauri the yauriba mayam sing sina sugumba hore iba angang sing se noina pukhat pigadamni habadi akoigi saukhatba haibasidi kuthang lamjeni noigi matam loi kharaga kananoma debate afaba mi ama mu thorakadoini noina mathang amuk semamaga afaba debater mayam ama sum thorakadoini aduna afaba debater mayam ama inter college youth festival da university gi represent tawraga chatpado mapung oina language ki problem leibadagi mapan leibak ta habadi atop state ta chatlaga debating competition tawbada akoigi singse khara sole koigi sidaida pharaga su debating competition mapan gi inter college gi inter university gi koigi competition mayam lei youth festival gi aduda su debate habasi dum saruk ama oi aduna madu yawba da kara koigi language gi kari gi ason bukhar lei madu manipur gi hoji hore iba debate ki hosina madu soliba poto mapangal hapan ningi madu hapa oirasanu haina aigi wakhanda khalle aduga ngasi se yamna nungai jaba madi masi college se aina tamjarpa college ni sahi kulhum doigi matungda sigi college deida ngasi changjarapani aduna akoigi debating competition ama Imphal college da tawni hana adumaina akoigi satra singna oza ngaktung lakpiu just ngaktung phambiu hai kanda ai immediately yai kaigino hai kanda ai na tamkhiba college da ai sahi kulum doigi matungda ai changningi yengningi kari doigi classroom ai na phanggiba adai mayam sing loina mem akoigi kari hai tare loina ningsing na e college akoina kaino lai hu mayam sing do aduga topic oina di ngasi gi state da aina yamna nungai jabadi koigi manipur itihas ki khwaidagi controversial oiba tangkak amakak 1947 dagina 1949 gi itihas amakak nainanaba space ama pibase masimak debating competition asigi achoba mai pakpani haina khalle ngasai gi nakal animaki magi point of argument loina pikhatle
valid oiba point mayam animaki valid oiba point mayam yawi adubu animakta kana horibadi hairiba yamna critical oiba aduga yamna controversial oiba Manipur history gi tangkak ase ekhoi gi horak liba naha singna mamuta na khangnaba honarakba nainarakba debate yaunaba debate tabala iba mayam sing sidaida mayek sengna khangan ba haiba simak se masidi masigi debating competition ama sinbi basigi asowa mai pakpani haina lawi aduga masidi sigi debate se adum sathakigani satra mayam ama honarakhinena adum khalle aduna tungda hena phaba hena mapung phaba phaba debater ama oirakpa oirasanu haiba wafam kharase thamjaraga aibu sigumba function asigi asoba state level function asigi judge oibinaba ningsing birakpagi damakta sinbi langbiriba marungra aigi di uji aigi satra student oina leiba akoigi lamyanba bu aina tawimal khangba sung thagat pukungdok sari masi haijaraga tinbiribo khwai punongpu aroiboina khurumjari thang asidi akoigi oza Imphal college oza jury number 3 da pambi bana zagi oiba mot kitang pongdok pinanaba nolokna ai koksanjari Hamba Maktada Coalition for Indigenous Rights Campaign CIRCA Youth Front ki Thomi Amadi CIRCA Youth Front po Hamba Maktada aina sigumba state level debating competition asida jury oinanaba khudong saba ma pibagi damakta aina hamba da thagat padu phongdok chari loina na asigi competition asigi speaker ki phamam langda langsin biriba Oza Ireng Bam Jugesor, Principal Royal Academy of Law Oinam. Loina na aigi jury gi kolikoina jury gi phamam langda phambiriba learned advocate Romola amadi Oza Dilip, Faculty of Law Manipur University aina hamba ikai kunbo uchari ngasi competition asida langbirakliba Mahiroi atop civil society organization gi mioi sing loina na mahiroi sing buloina rakliba oza moigi mama pa oiba sing punamak pasu aini kai khumno ochari loina na debate asibu hena mapung phan naba ngasi masida participate tawani haiduna laiba debater sing contestant sing basu aina hamamakta da ai kai khumno ba du chari thoidokna ngasigi state level debating competition asigi topic natragana competition asida competitors singduna topic sida moigi oiba phongdokhiba motuda jury gi phamam langda ina phammurabanina maduda sina phajade haibidri ai thoidokpa thamjararoi adubo general oiba debate ki wafam kharadi ai thamjage aina thengnarakpada debate si ngasi dagina sahi 8-9 gi mamang haiba tare aina active hoina jury gi phamam langda phamba phangjarakpasi pharam madra aina khali state ki youth festival masida ai ani hom lak yaujare sigom ba handak tasu kuidri beta thawal da pangthokkiba open competition namata su yam nakna oza dilip kaloina na yaw phangjaki smaina sum mathang aina thengnarakpa aina yawrakpada thengnabasi contestant participants singsi yes there is development debate ki contestant participants singsi hena hana degi yam phagal eva tawbadabu hanjan na competition khuding makta aina thamjakiba aina ningsang jakiba karigumba wakhan wafam kharadangdi akhoi the concept debate ki concept what is debate I basi concept si yes kasagi enthusiastic oidana yawriba satra naharol singsna ai debate yawni chongthorai I appreciate it but enthusiastic oibadago loina na concept of debate to su ayamana di loin khangi khangde haibanati anoba yawrakpa contestant mayama yawbnina ai ningjang pham thokpra haibadu ai haijage akhoi gi
अखोई से हुजिकती इंडिया दा लैबनी हाई तारे context इंडिया context लैबा अदगे democracy सत्पा parliament मदे assembly लैबा लेपाकनिना इंडिया गुम्बा अतोपा world की countries in the debate हाइबा competition तौरिसे actually how a parliament कनागुम्बा करी हानि parliament की function parliament honorable members सिंगना करीगुम्बा motion दु एक ओननबा bill दु एक ओननबा कमाइना pass तौगदगे कमाइना convince तौगदगे हाइबदुगी miniature model नि हाइना आई debate से लवी debate is very much हाइ तारे almost very different from a courthouse but अदुबो courthouse की याम different ओइ हरिबा law court की judges की ममांगदा नत्रगा jury की ममांगदा कोइना ngangbado convince तौनबा ngangbado का debate ता house ता ममिंगसिना सुम खंगिनि speaker in a thumb is a speaker that convinced that there is a gulf of difference. Sigi pose. Nasai no get topic ki potuna taba in hina concept of debate. Aduna debate si akoina khanga da se in a concept da unparliamentary abang sai mamang so asking na igi and learn to ba can wasing so thambira miduni unconstitutional oiba language season naroi tobani. It should be language should be very polished, very presentable oiga da bane. Karigi no haida debate to the Pami Base Parliament, Amani, Assembly Gumani Parliament, Igi honorable members sing do, Aina convinced of doing, Namdana convinced of donate, Igi clarity, Aina Kangiba subject matter to the inner digest or Kanda, Yam clear in Igi deliberation do, Pazano convinced of Moy the Hirakanda, Aquina Pamiba, motion do, whether house the withdraw to Hongigera, not gonna house the past of Bible, or in another Gitamata. Adugi concept to the Yangaga as the debate. Kuding makta jury sing na mark pibasu adugi concept ra maybe it may be team content will be team will be it may be the presentation will be delivery will be it may be your language will be but everything will be on that very concept hujiki concept to the lairaga adugi meeting dagi yang kadabani haiba se ngasigi debaters sing da amuk ningsing ningi mase debaters sing se tawdi haibani natte ko yam phajai. They are all presentable. Sometimes emotion nga sai waza dilip na so habi git ni akoi ge learned advocate na so hai duni hek hensen git na mi ko bani na magi weakness flow lei bani na karigum matam da khara hek ngang bada akoi na mayam na presentable oiba man da baga sudum yor bai mado actually it is an error not a mistake error ne mado mistake na te magi emotion ne henman git na ma thumat git na wahi presentation do ko gi boiram ba suai ba offended toge aigi house ke honorable members thing the offended toge khanda basu oiram gani na khali oisu oiram moi adumakpu after all competition ama ko bani na mark ama yaudori bani na competition dugi sana launcher sana pathap mayam gi oiba convention adudi akhoi nga ka dabani aduna hanna inamka haijaningisni house ke decorum parliamentary assembly da kamain toge haibedo mapung phana akhoi mado sapsana khangna mado inna ngang bado aduni adagi sina first point second point na aina convinced to kadori bak potong sai zati lip na su yam phajaba ma haige akhoi da by heart to ruga lak na taba yes by heart to ruga lak po eraga so ai digest to ro tung da convinced to bongam na deliberation phajana presentation phajana hona ga da bane sometimes it is necessary to know all the thing by heart so khangba mathau tai mathau ta bado sigamba platforms that level ki sta la agadi madugi by heart to digest to biraga hena convincing oiba way da pusan biraga mado cano sta platforms that thamagadi it will be much more beautiful ado anyway ngasigi contestants sing say participants sing say are really very good yam phajare ngarang na handa ina haijagri dani zati lip siawi ngarang na handa khoina thobal da salu da thengra contestant they are very good but ngasi so odro yaw contestant adum yawi ai masa khangi yauri ba mayam do hana degi hena develop tawi hena phajayo sigi pace let us keep this thing off masigi pace koi phajan si hena phagaran si so that there will be a bright future for all of us thank you judges in your opinion thambi kharmatung da koi result si koi organizer na loktok pigani aduga loktok tringai mamang da punna koi sida tinbiri ba haibidi debate yobala iba koi competitor single loina na how saijaba tara masida lebiri ba punna makna koi voice vote amatang lominarase ngasigi kaino si leiriba koi gi resolution move toriba na sai gi tasang na haragadi parliament da koi gi natraga assembly da
ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯃꯗꯨꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃꯅ ꯃꯨꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯩꯅꯣꯗ ꯐꯣꯔ ꯑꯦꯟ ꯑꯦꯒꯦꯟꯁ ꯑꯅꯤꯗ ꯍꯥꯏꯔꯤꯕ ꯁꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯕꯔꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯞ ꯁꯤꯇꯤꯖꯟꯁ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯀꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯁꯤꯗ ꯃꯌꯥꯝꯁꯤ ꯏꯁꯨ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯁꯦꯝꯃꯤꯕ ꯂꯣꯁꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨꯒ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯦꯝꯕꯔ ꯑꯣꯐ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯣꯏꯁꯤ ꯔꯣꯜ ꯑꯣꯐ ꯗꯤ ꯍꯥꯏꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯦꯖꯤꯁꯂꯦꯁꯟ ꯑꯥꯏꯟ ꯁꯦꯝꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯃꯨꯞ ꯇꯧꯔꯤꯕ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯅ ꯄ꯭ꯔꯤ ꯃꯔꯖꯔ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇ ꯍꯟꯖꯤꯟꯕ ꯉꯝꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯀꯟꯐ꯭ꯂꯤꯛꯀꯤ ꯋꯥꯈꯩꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯃꯔꯖꯔ ꯃꯅꯤꯄꯨꯔꯁꯤ ꯃꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯥꯐꯇꯔ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯩꯈꯣꯏ ꯁꯦꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯔꯝꯗꯦ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯈ꯭ꯔꯦ ꯗꯤꯕꯦꯇꯔꯁꯤꯡꯅ ꯑꯗꯨꯒꯤ ꯃꯊꯪꯗ ꯂꯥꯛꯏꯕ ꯏꯁꯨꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒ ꯑꯣꯜꯋꯦꯁ ꯀꯟꯐ꯭ꯂꯤꯛ ꯑꯃꯃꯝ ꯊꯣꯛꯏꯁꯦ ꯁꯝꯅ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀ꯭ꯔꯥꯏꯝꯅꯆꯤꯡꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯅ ꯊꯝꯖꯤꯜꯂꯛꯏꯕ ꯈꯣꯠꯆꯜꯂꯛꯏꯕ ꯄꯨꯝꯅꯃꯛꯁꯤ ꯍꯥꯏꯕ ꯃꯔꯖ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯒꯤ पुथोगा ngangnanabagi yam phajaba foreign against animaki oiba loda base toba adugumba subject matter ni yamna nungai jai aduna haiba kenosi lautokringai da sai khoi dilip na hai bagumna ai hogalaga ngangjage yam kuire phamma sorry तसेंगनमदी आईशु इम्फाल कॉलेज की छात्र ने 1969 दा आई इम्फाल कॉलेज दा आई तमजरकपनी हंकने यंगोरगदी चाही यांखै मुक सुरे इम्फाल कॉलेज दा खोइना तममसे ngasi di 2019 ni khoi bu takpiramba tambiramba waja sing mayam ama yamna nungchi waja sing do uba su leiri leigidaba su yaukre masi principal ahan balairam masi waja thongnau jonggi khoi gi waja nelamani magi mamangda khoi satroina chatpa matamda phauduna chatpa ngamde mana amtang mami sin yang thorko matamda som thangba building si hanagi dudagi thoidone sem gatriba malena khali sida khoi phamma tami ai arts group ki satrani chahi mari chumna imphang college da tamjarei ai irengbam haiba kungang mayamna irengbam lawai ado adudagi ni ai si aduna ai khoi cycle tonga happy nama sela kanda yumdagi na sibawa khoi college karai aduga soroka tainari ba asang ba lambi se masigi checkpal sida khoi cycle set lairami masida cycle set sida cycle yam grjani ayam ba khungang degi lakpa satra singsi cycle tonga loina lai matamda lupa ma pairagadi akhoi imphang college hanganda chatpa yai makhaina hangalanda akhoi tobu yarami makhai puthokpa ngamde akhoi na cycle tonga chali yam nungsi jani imphang college khalluragadi amai tawdana aishu yamna nungai jai yumda lakpa haitare home coming adu tanja si lojaraga iwari kharasu saigi debate sida ai thoidokpa subject matter sida moi board side na ngangnariba sida mane hana ngangi mane hana ngangde haibadu ai madudadi kemta hajaroi topic sima puthoga subject matter haibatare masigi masai sida thoidokpa treasury gi natra opposition gi wale tiaba debate the best debater ese kaino aida mayam hainari duneba kakcheng mahum cha chapu ne ni yet pangamabdi ma baba debater ne hairi neba adege mu nomang khasya thummi haidana proof tobong amagadi lodadi evidence haeba masi ma mai paktoi neba
ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯊꯨꯝꯃꯤ ꯍꯥꯏꯔꯗꯤ ꯉꯁꯥꯏꯒꯤ ꯅꯣꯡꯃꯥꯡꯈꯥ ꯊꯨꯝꯃꯤ ꯍꯥꯏꯔꯤ ꯅꯨꯄꯥꯁꯦ ꯀꯟꯅ ꯌꯦꯠꯅꯔꯀꯥꯟꯗ ꯅꯣꯡꯃꯥꯡꯈꯥ ꯃꯇꯣꯟꯁꯤ ꯄꯠ 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 ꯊꯥꯗꯠꯂꯒ ꯃꯥꯅ ꯆꯠ ꯆꯠ ꯆꯥꯏꯔꯒ ꯆꯠꯂꯥꯎ ꯌꯣꯠꯁꯤꯟ ꯃꯇꯝ ꯊꯨꯝꯃꯤꯁꯤꯗꯤ ꯍꯥꯏ ꯃꯇꯝꯗꯀꯣ ꯑꯃ ꯀꯟꯅ ꯌꯦꯠꯂꯝꯕꯗꯣ ꯊꯨꯝꯗ ꯊꯨꯝꯃꯕꯣꯏ ꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦꯕ ꯑꯗꯨꯅ ꯚꯥꯕꯣꯛꯁꯤꯡꯒꯤ ꯂꯩꯔꯤꯕ ꯖꯖꯦꯁꯁꯤꯡꯒꯤ ꯁꯤꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯉꯁꯤꯁꯤ ꯌꯥꯝ ꯐꯖꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯋꯦ ꯑꯩꯈꯣꯏ ꯗꯤꯕꯦꯇꯔ ꯕꯣꯠ ꯄꯨꯟꯖꯜꯂꯀꯥꯟꯗ 30-4 ꯂꯥꯛꯑꯦ ꯑꯗꯨꯒ ꯇ꯭ꯔꯦꯖꯔꯤ ꯕꯦꯟꯁꯇ ꯃꯣꯏ 26 ꯑꯃ ꯉꯥꯡꯉꯤ ꯑꯣꯄꯣꯖꯤꯁꯟ ꯕꯦꯟꯁꯇ ꯑꯩꯈꯣꯏ 9 ꯑꯃ ꯉꯥꯡꯉꯤ ꯌꯥꯝ ꯐꯖꯅ ꯉꯥꯡꯈꯤ ꯊꯣꯏꯗꯣꯛꯅ ꯑꯩꯅ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯗꯤꯕꯦꯇꯔꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯉꯁꯤꯒꯤ ꯗꯤꯕꯦꯠꯁꯤꯗ ꯑꯩꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ ꯑꯩꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯁ ꯇꯥꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯀꯔꯤꯒꯨꯝꯕ ꯐꯥꯁ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯁꯦꯀꯦꯟ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯄꯣꯖꯤꯁꯟꯗꯨ ꯂꯧꯗ꯭ꯔꯒꯗꯤ ꯅꯤꯡꯕ ꯀꯥꯏꯕꯁꯨ ꯌꯥꯏꯑꯕ ꯉꯁꯥꯏ ꯖꯖꯦꯁꯁꯤꯡꯅ ꯄꯤꯔꯤꯕ ꯑꯣꯄꯤꯅꯤꯌꯟꯗꯨꯗ ꯃꯥꯅ ꯐꯖꯅ ꯄꯣꯏꯟꯗꯨ ꯄꯤꯔꯒꯁꯨ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯐꯖꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯤꯕꯅꯦꯕ ꯃꯥꯏ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯨꯅ ꯐꯖꯅ ꯄꯤꯔꯒꯁꯨ ꯄꯣꯏꯟꯗꯨ ꯋꯥꯠꯂꯝꯃꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯉꯁꯥꯏ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ ꯑꯍꯨꯝꯗꯣ ꯑꯦꯡꯒꯜ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯗ ꯕꯦꯖ ꯇꯧꯔꯒ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯃꯤꯁꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯗꯤꯕꯦꯇꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤ ꯀꯨꯝꯕꯤ ꯀꯣꯂꯦꯖꯒꯤ ꯑꯗꯒꯤ ꯀꯩꯅꯥꯍꯟꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯌꯥꯝ ꯌꯥꯎꯏ ꯀꯩꯅꯣ ꯑꯣꯏꯖꯔꯒꯁꯨ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖꯒꯤ ꯂꯦꯚꯦꯜꯒ ꯃꯥꯅ ꯑꯣꯄꯟ ꯍꯥꯏꯔꯕꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯒ ꯇꯧꯔꯛꯏꯕꯅꯤꯅ ꯈꯦꯠꯅꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯉꯥꯡ ꯑꯃꯅ ꯐꯥꯁ ꯇꯥꯈꯤꯕꯗ ꯂꯋꯥꯔ ꯀ꯭ꯂꯥꯁꯇ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯐꯥꯁ ꯇꯥꯈꯤꯕꯗ ꯑꯩ ꯀꯣꯂꯦꯖꯒꯤꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯅꯤ ꯑꯩ ꯐꯥꯁ ꯇꯥꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯊꯣꯏꯗꯣꯛꯅ ꯀꯣꯏꯁꯟ ꯑꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯆꯦꯟꯕ ꯂꯝꯖꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯣꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯄꯗꯣ ꯃꯗꯨꯅꯤ ꯁꯛꯁꯦꯁ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯉꯝꯗ꯭ꯔꯒꯁꯨ ꯃꯊꯪꯗ ꯑꯃꯨꯛ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯗꯤꯕꯦꯇꯔꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯩꯕꯨ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯀꯧꯕꯤꯕ ꯌꯥꯎꯍꯟꯕꯤꯕ ꯑꯩꯈꯣꯏꯒꯤꯏꯗꯤꯁꯟ ꯃꯥꯁꯨ ꯗꯤꯕꯦꯇꯔꯅꯦ ꯃꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕ ꯂꯥꯛꯑꯦ ꯃꯥ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯦ ꯃꯣꯏ ꯕꯕꯥꯒ ꯃꯣꯏꯅꯤꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯨ ꯂꯣꯟꯅꯩꯑꯕ ꯗꯤꯕꯦꯠ ꯇꯧꯗꯧꯔꯦ ꯑꯣꯖꯥ ꯌꯥꯎꯗꯧꯅꯤ ꯈꯣꯠꯇꯧꯅꯦꯅ ꯇꯧ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯥꯁꯨ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯀꯩꯀꯩ ꯑꯣꯄꯟꯗ ꯃꯌꯥꯝ ꯑꯃ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯅꯨꯡꯉꯥꯏꯗꯅ ꯑꯩꯅꯁꯨ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩ ꯂꯥꯛꯅꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯁ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯀꯥꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧ ꯄꯨꯔꯤꯕ ꯑꯗꯩ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕ ꯃꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯃꯤꯁꯤꯡꯁꯦ ꯄꯨꯝꯅꯃꯛꯄꯨ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯌꯧꯍꯟꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯩ ꯇꯣꯃꯤꯃꯜ ꯀꯥꯡꯕꯨꯆꯔꯤ ꯂꯣꯏꯅꯅ ꯂꯝꯖꯤꯡꯕ ꯁꯣꯝꯗ ꯑꯝꯇꯪ ꯆꯪꯉꯛꯑꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯅꯣꯏ ꯑꯝꯇ ꯆꯪꯉꯛꯑꯣ ꯍꯧꯖꯤꯛꯀꯤꯅꯦ ꯀꯩꯅꯣꯗꯣ ꯔꯤꯖꯣꯂꯨꯁꯟꯗꯣ ꯚꯣꯏꯁ ꯚꯣꯠꯇ ꯑꯗꯨꯝ ꯂꯥꯎꯊꯣꯛꯑꯝꯃꯒꯦ ꯃꯅꯥꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯁꯣꯔꯤ ꯄꯣꯖꯤꯁꯟꯗꯨ ꯃꯣꯏ ꯂꯥꯎꯊꯣꯛꯆꯔꯁꯅꯨ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯁꯦ ꯍꯥꯎꯁꯤ ꯑꯩ ꯁꯥꯏꯅꯗꯥꯏꯅꯦ ꯑꯦꯖꯣꯟ ꯇꯧꯅꯕ ꯃꯌꯥꯝꯗꯒꯤ ꯑꯩ ꯃꯣꯠ ꯂꯧꯖꯔꯒꯦ ꯑꯩꯈꯣꯏ ꯗꯤꯕꯦꯇꯔꯁꯤꯡꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯖꯅ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯅꯍꯥꯟꯁꯨ ꯀꯨꯝꯕꯤ ꯀꯣꯂꯦꯖꯗ ꯑꯩ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯐꯝꯃꯨꯏ ꯑꯗꯨꯁꯨ ꯃꯅꯥ ꯂꯧꯕ ꯄꯣꯖꯤꯁꯟ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯗꯨꯗꯤ ꯉꯁꯤꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯄꯨꯅꯧꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯇꯣꯃꯤꯃꯜ ꯈꯪꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯈꯨꯠ ꯊꯥꯡꯒꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯚꯣꯏꯁ ꯑꯣꯏꯅ ꯇꯧꯁꯤꯔꯥ ꯑꯃꯨꯛꯇꯪ ꯑꯩ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯨꯚꯔꯅ ꯃꯨꯚ ꯇꯧꯔꯝꯃꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯅ ꯄ꯭ꯔꯤ ꯃꯔꯖꯔ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁꯇ ꯍꯟꯖꯤꯟꯕ ꯉꯝꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯀꯟꯐ꯭ꯂꯤꯛꯀꯤ ꯋꯥꯈꯩꯅꯕ ꯉꯝꯒꯅꯤ ꯃꯁꯤꯗ ꯌꯥꯕꯤꯅꯤꯡꯕꯒꯩ ꯈꯨꯠ ꯊꯥꯡꯒꯠꯄꯤꯔꯣ ꯑꯝꯇ ꯂꯧꯔꯁꯦꯕ ꯚꯣꯏꯁ ꯇꯧꯔꯁꯤꯔꯣ ꯑꯣꯀꯦ ꯚꯣꯏꯁꯇ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯥꯕꯤꯅꯤꯡꯉꯒꯅ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕꯤꯔꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯒꯦ
Manipurna pre-merger political status ta Hanjinba Ngamlaba Matamda Manipur-India conflict ki Wakheinaba Ngamgani adidi mayam yaning de do lawbiro ya yaning khonjen ji khar ta khre ko adudi yaning de haibai group amasu amu opposition bench ama leirina amu lawbiro chân tôm bi thăm môi chọc nó lào khờ mà ngã sai đây nè mà thăm môi chọc gì adu với chân tôm bi cái nó sẽ ngã sĩ cái đi cái nó na treasury bench na yam na machine je hen na voice vote ta pi khờ bani na ngã sĩ cái nó sẽ house na pass tàu re loi na na ngã sĩ cái debating competition na sẽ matam kakta na yai chok sere adu ga cái nó position đi cái nó đấy cái lâu bị rồi lâu thuần bị rồi đúng không? Thank you punong ko mukan thang chân vậy thôi Sige, Senglaba, I could Imphal College ki, Mapamasida, Pangtok Chariba, Mapungoina, CIRCA Parliamenta, Taukiba debate competition, CIRCA Parliament, to Pamkama Matunda, Madu competition when a lobby raga, Maduda honorable members in Utkiba Mahaki, personality Amadi Mahaki, matters sing Mahaki, Madugumba, delivery, language in Dudaida. Kai kum nazari bazas ahum na pibi rakwa mark sing ekoi yam na kupna hanjin na asoi ba ma phawba leitre haina khanglaba adugumba madugi result adu agi khutta hojik paidan leire mara maduna tinbi ba khwai kibiki manungda hojik khutta asida lauthungna na bagi tanja dum ai laujarage Coalitions for Indigenous Rights Campaign CIRCA 2015 dagi sapong lakpa dagi 1947 dagi na 49 phawbada leiriba Manipur gi yamna distinctive oiba Manipur gi history singse Manipur gi miyam sinba thungna khanghan na bagi damakta hona tuna lakle mapung oina 1947 da ngasai chu yamna toina panbiram ba dugumba 11 August sign tawna khiba instrument of accession se masi valid oide haidana ngasi gi debate asta yamna faza ba wafam sing puthok pirak pa sing do aikoi no toksen jai matung tarak pada 1947 gi 14 August Manipur na ningkha tamba phangkiba matung tarak pada Universal Adult Francis ki matung ina aikoi da 1948 ki June July tha da aikoi da election pangthokkiba October gi tang tara ga Nepal da aikoi gi oiba democratic oiba assembly linkhat chakhiba masigi matung da amu 1949 September ki kunma thoide India ra tinkhiba India ra tinlaba matung dagidi Manipur-India conflict amaka aikoi da thorakpa masigi solution amaka aikoi mayam changna theminna baduni haiba solution ase thirakpa matamda 1947 dagina 49 phawda tawkhiba puwari singse masida aikoi karamba phibam da Manipur leirami karamba mawong da India na Manipur bu loksin bikhi haiba se aikoi yamna mayek sengna naina da ba yaroi ngasi ma ngasai su panbiram ba adugumba United Nations Declarations on the Rights of Indigenous People gi 2007 gi oiba wafam thambirakpa International Covenant on Civil and Political Rights ki article number 1 thambirakpa right to self determination gi oiba wafam sing pukhat pirakpa masi pumna maksinga se masi aikhoina laur ba yai haina pukhat chagadori maramdi aikhoi gi oiba yamna top taraba aikhoi gi distinctive political future asina maram oirakanda political status aduna maram oirakanda aikhoina lauba ngamlakpane ngasi nakal kudimakta treasury amadi opposition ani makta
ꯑꯩꯈꯣꯏꯗ ꯂꯥꯎꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯉꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯇ ꯉꯁꯤꯒꯤ ꯃꯤꯔꯣꯜꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯗ ngasi oinadi opposition phamba yai ngasi oinadi treasury banda phamba yai tobo apun boina yanglakpa matamdadi India na aikoi da loinari bagi mawong matau masak mawong sing asida aikoi apen bo oidre haibadumadi aikoi conflict amakak leire haibadumadi ngasi gi debate asina su hena session bo oire loina na hauji lainari kliba solution se purakna na bagi damakta miyam da propose tawjabani pre merger political status se tasengna pre merger political status se aikoi Hanjinba yai, Hanjinba yai, aikoi na right to self determination ngasai ikau pong na laura iba, aikoi din ning tam gadawani haina ikau pong na laura iba se masi karim tagi nate, masi 1947 da aikoi na ning kha tam kraba matung da aikoi irom dom lep kani haida na aikoi gi oiba puari amakak lai khibado maduna maram oiraga laurak pani haiba se aikoi na khanjai maram maduna aikoi gi oiba puari sing hangatna nainaba amakak mathau tai ngasai 33 AD dagi thambirakhiba Manipur gi political status amadi British na loksal laba matung da Manipur gi lai khiba political status amadi 1947 da ning kha tamaba matung da lai khiba Manipur gi political status amadi India gi makha da mu pullaba matung da lai khiba Manipur gi political status sing sa masi chang olaba matung da masi aikoi karamba political status da laifam thoi haiba sa ngasi gi miyam na lepada mating oigani khalakan da hairiba motion ase miyam da puthok sabane maramatuna hairiba motion ase aikoi gi parliament su pass to birama badina matung tarak pasidi competition gi sarukta laksaraba matung da aikoi gi makok mathang taraba Tara top tara do adu gi maming mathado lathokchana bagi tanjadum tang lawjage aduga hairiba mana sidi aikoi ngasi tasengna maki ngasi gi debating competition asi September gi tang kunga mathoi Manipur na India bu lawsan khiba numit se masi CIRCA na hau khiba chahi kya dagi silaga Manipur da ningam da numit haidana Manipur Repentance Day haidana hau khiba chahi kya dagi pangthoktuna lakpane numit aduga mari laina nani ngasi gi numit adugi numit Nini watling agi mamang se ngasi debate competition se pangthok bane maram aduna haiba masigi prize to di September gi tang kun ga mathoi Manipur Repentance Day thoram pangthok matamda aikoi gi prize kidimak to de aikoi dum yenthok sage loina na haiba mafam ase aikoi gi nambol gi ibadau senglaba khori phabagi laisang adu daida aikoi gi khori phabagi laibungda thoram ase pangthok sagani maram aduna numit aduda tinbiriba khwai puna maksu pung tara makhai taba matamda lengbirak laga thoram ase punna yaumina bagal loina na aikoi Repentance Day gi saruk se yawba lakpo oina mafam aduda so aikoi prize sen thok sagani loina na prize loba lakpa khata suna tabida ngasi gi debate asida saruk yabikiba debater khuding maksu amadi tinbiriba oja sing busu khuding mak lakpina na bagi madugi invitation duma ngasi gi competition asigi khudong saba lawjaraga aina thamja hori huji result adu ai lathok charage aduga result asi hanjin yengjare kariguma makhala matagi asoiba ranba ama phawba leitre haibase masi senglaba matung khanglaba matungda masi lathok charakpane aduga result asi aikoi gi makhong mathang talaba singse marai bakse mapung oina lep khibasi ihan hanbada Y Romala Devi advocate high court ki advocate ni ani subajasta Dr. Dilip Kumar, Sapam Dilip Kumar, Manipur University ki law ki ikai khum nazari ba ojani ahum subada Imphal College ki Department of English ki oja ikai khum nazari ba oja P Sanjeev hariba just ahum sina pirak pa mark singa do madu phajana tinsalaba matungda khwaidigi athoi ba tarado khwaidigi mark yamna phangba tarado madubune haidana ikhoina lathok chabane madumakna marks yam nangna chali madumakna ngasi gi debate se mapung oina yanglakpa matamdadi yamna phajaba Manipur da awon ba makhak purakadaba adugma wafam kaya manum kha thamkhiba yamna mahi chaba debate amakak ni haiduna su khwai puna mangna su lobiramgani aduga CIRCA gi maikai degi su lojai adubu competition oibanina makok mathang taba haibasidi adumak tabane masigi damakta ikoi kasu pungning hanthaningai pungning sothaningai leite competition dudi phangasu yai phangdasu yai tawbatabu irei paki oiba wafam phongdok paduna hena maru oi haibase debater khudimangna ai khangjin biramgani haina so ai ningjai manam aduna 10 position takhibi adudi Oriental College tagi opposition bench ki Mary Kamai mahakna phangkiba marks se out of 300 ki manungda 166 Mary Kamai mahakna 10 position takhre aduga 10 position sidaida ani tai amana mu DM College of Arts tagi treasury bench ki member ni Robita na mahak 166 phangaga mahak se 10 position da punna laimina khre ani subada mapan suba position adudi DM College of Arts tagi ni handak su
maduna opposition bench ki mahana fangkiba marks si chahum gi manungda 169 ais nongdamba nipan suba position adudi PYA lamsangi treasury bench ki yaifabi laisangthem mahana fangkiba marks si out of 300 ki manungda 171 yaifabi laisangthem na nipan suba position taki aduga taret suba position adudi out of 300 ki manungda 175 phangkiba aduga Manipur University bu represent tobi Manipur University dagi lakpikhibi aduga treasury bench ki silki chanambamna 7 position taki taruk suba position adudi Sambalai Secondary School Kumbigi treasury bench ki mahak member ni mahana phangkiba marks si 7 position adudagi mahana sumatangi mark amakak heli 176 ni Maisnam Sanathoi mathang asidi apun 300 ki manungda mahana fangbase 178 ni mahak opposition bench ni aduga miyamna su thoidongna khangnabi RK Isan Thoibi mahakna 5th position mathangda mari suba position adudi chahum gi manungda 187 mark man score tobang ami aduga treasury bench ni Sambalai Secondary School gi Maisnam Babiling Jail mahana mari suba position taki aduga ahum suba position da ngasigi competition asigi yamna significance oiba pot amakak se ngasigi kano sida tare first second third se masi ahumak se lamdam sigi chanura ngaktana tai aduna Manipur gi asugum post da yamna achoba responsibility amakak aikoi gi lamdam sigi chanura singda leire haibagi potuma yamna mami ngasigi debate na mami tai maramdi first su second su third su chanura ngaktana tai maram aduna third position adudi JM College of Arts tagi treasury bench ni mahakna mark chahum gi manungda 193 phangi maha adudi ti nongthang leima second position adudi mahak treasury bench tagi ni aduga Kumbi College tagi A Sunandi mahakna phangba mark si out of 300 ki manungda 209 aduga first ngasigi debate competition asigi first position adudi DM College ki aikogi treasury bench ki member ni Anamika Hairang Khongjam mahakna phangba mark se out of 300 ki manungda 215 score tobang ame aduga mapung oina masta yenglakpa matamda tara mathoi apunba tara mathoi leibasigi manungda treasury bench da taret treasury bench ki member taret na top 10 chanma ngami aduga treasury opposition bench ki member ahumna ngasigi top 10 chanma ngami masina ngasigi results ne masi haijabaga loina ngasigi debating competition se matang swaida tension na bagi tanjaduma ai longna na bagi tamakta ngasi tinbiriba competition sibu yawba lakpiriba khwai khibekpu ngamkhaletena thagachaba phongdokchari just oibiu haibada harau na yabirakhiba ekhoigi mingoina panjarabada advocate Romala aikoge Sir Dilip aikoge Sir Sanjib kai khumna jari bazas ahum busu kai khumna bu ngamkhalejan thagachaba phongdokchari loina nangasi debate asibu yamna mapung phana yam phajabi mongda conduct tawbikhiba dugumba aikoge speaker Sir Jugesor busu ngamkhaletan thagachaba phongdokchari makha tarakpudasu adumak aikoge asina singma debate kaya marom amkhaktachu achauba contribution pibirakigani habigi thajaba dum thambibaga loina tinbiriba khwai punamaksu handak pangthokadoriba National Independence Day dasu aikoi saruk yamina loina punamaki mateng pangbikiba khwai khibikpu ngamkhaletana thagatsaba phongdoksabaga loinana oja aikoina ngasagi first to 10 position ta khiba aikogi debater isli now singse aikogi phampak thak asidam tang lengthok pirak aga haidi prasma khudol tamjaba ngam hodaba talaga su mayam namtang ikai khumna batum tang uchage maram aduna ngasigi kauthok chage ihan harba makta Anamika Hairang Khongjam first position
Anisubida A. Sunandi, Kumbi College, A. Sunandi. Anamika Herang Kongjam, Tagacheri, A. Sunandi, Kumbi College. The Bema, side of the level, see, let's the level, red carpet is some mouse in the fellow. See, yet Matanga, T. Nong Tang Lema, third position, T. Nong Tang Lema. Marisubida, Masnam Babylingzel, Masnam Babylingzel. Sambalay Sekpin, Matanga, RK Isan Toy. Fifth position, RK Isan Toy B. Matanga, Masnam Sanatoy. Masnam Sanatoy. Sing it, Masnam Sanatoy. Matanga Silky Sanambam. Silky Sanambam. Masnam Sanatoy, Matanga Silky Sanambam. Nipan Subada, Yaifabile Sangtem. Yaifabile Sangtem. Matanga Ice Nongdamba. Ice Nongdamba. Yaifabile Sangtem. Matanga Ice Nongdamba. Lenkat Piraksi. Matung Tarakpada, Robita, DM College of Arts, Treasury Benskini, Robita. Aduga, America Mai Oriental College. Robita, Matanga, America Mai. Mary Celeb, some Nelepo. Aduna, Tinbiriba Kwai Puna Magna, a whole Bakuba Amtang Kubiduna, putting to what Minesi. Oh, I could photos as another tongue, Nabagi, the Matakogi, jury member, or Bikibaga, to the speaker, so have tongue Lenkat Pirakdaba. Okay. Kaporosa. Okay. Aduga, I come necessary by Kogi poison holders, things say, I quite. Madonna si debater kudimak tungi punsida. Okay, prase ngasai su panjaki bane nambol la laiba ibudau khori pha bagi laibungda tangkun ga mathoida Manipur Independence Day sarkana selaga pangthok chagani masideda ngasi ta khiba debate competition asigi manasu yanthok chagani ngasi debater kudingmak lakpi khiba kudingmak tungi punsida mai pakpa apa pung tala makhai just tala makhai da hone